ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯊꯥꯅꯤꯜ꯫ ꯂꯝ ꯇꯥꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯁꯨꯝꯖꯤꯠ ꯃꯇꯣꯟ ꯑꯗꯨꯅ ꯐꯗ꯭ꯔ ꯐꯗ꯭ꯔ ꯍꯥꯏꯕ ꯃꯈꯩ ꯃꯆꯤꯟꯗꯁꯨ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯁꯩꯁꯨ ꯑꯃꯨꯛ ꯉꯪꯂꯤ꯫ ꯂꯥ 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 ꯂꯝꯁꯨ ꯁꯤꯠꯆꯒꯦ ꯋꯥꯏꯁꯨ ꯇꯩꯖꯒꯦ ꯏꯟꯁꯥꯡꯁꯨ ꯑꯩꯅ ꯁꯦꯝꯖꯒꯦ ꯅꯨꯄꯤ ꯊꯤꯕꯗꯤ ꯉꯝꯖꯔꯣꯏ ꯆꯥꯛ ꯊꯣꯡꯕꯁꯨ ꯑꯩꯗꯤ ꯇꯟꯖꯩꯗꯣ ꯌꯦꯍꯤ ꯌꯦꯍꯤ꯫ ꯄꯨꯔꯦꯜꯅ ꯌꯥꯔꯦꯗ ꯇꯣꯝꯕ, ꯅꯪꯒꯤ ꯃꯔꯤꯡ ꯃꯔꯥꯡꯕ ꯏꯁꯩꯗꯣ ꯇꯥꯖꯧ ꯇꯥꯅꯤꯡꯗ꯭ꯔꯦ, ꯋꯥꯏ ꯁꯤꯜꯂꯤꯕꯗꯣ ꯁꯠ ꯂꯣꯏꯁꯤꯟꯅꯕꯗꯣ ꯂꯥꯏꯗꯨ ꯀꯠꯄ ꯊꯦꯡꯈꯤꯅꯤ꯫ ꯊꯥꯅꯤꯜ ꯂꯝꯁꯤꯠ ꯂꯝꯕ ꯁꯨꯝꯖꯤꯠꯇꯨ ꯁꯦꯔꯛꯇ ꯐꯠ ꯌꯦꯞꯁꯤꯟꯗꯨꯅ ꯇꯥꯖꯧ, ꯑꯩ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨ ꯐꯖꯗ꯭ꯔꯣ? ꯑꯩꯅ ꯏꯖꯔꯤꯅꯤ, ꯄꯣꯠꯇꯤ ꯀꯥꯞꯄꯅꯤꯗꯣ꯫ ꯐꯖꯩ ꯐꯖꯩ, ꯏꯅꯥꯎꯗꯤ ꯏꯁꯩ ꯃꯌꯦꯛ ꯐꯖꯕ ꯏꯕꯁꯨ ꯌꯥꯝ ꯍꯩꯔꯝꯃꯤꯅꯦ꯫ ꯑꯗꯨꯅ ꯆꯥꯛꯁꯨ ꯐꯠ ꯊꯣꯡꯗꯣꯛꯂꯨꯔꯣ, ꯅꯪꯅ ꯏꯁꯩ ꯉꯪꯂꯒ ꯊꯣꯡꯕ ꯏꯟꯁꯥꯡꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ, ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯆꯦꯟꯕꯅꯤ꯫ ꯌꯥꯔꯦ ꯇꯥꯖꯧ, ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯒꯗꯧꯕ ꯑꯣꯏꯔꯗꯤ ꯊꯥꯒꯠꯄꯤꯔꯅꯨ, ꯊꯥꯒꯠꯄꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯂꯨꯄꯥ 10 ꯄꯤꯒꯦ, ꯆꯥꯛꯇꯣ ꯇꯥꯖꯧꯅ ꯊꯣꯡꯉꯨ, ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯁꯪꯗꯧ ꯃꯥꯟꯗ꯭ꯔꯦꯕ, ꯇꯨꯝꯒꯗꯕ ꯂꯩ꯫ ꯇꯨꯝꯍꯧꯔꯣ ꯑꯗꯨꯗꯤ ꯅꯪ, ꯑꯩꯗꯤꯅꯦ ꯂꯥꯏꯗꯨꯛꯁꯦ ꯐꯠ ꯀꯠꯊꯣꯛꯑꯝꯃꯒ ꯂꯩꯄꯨꯡ ꯐꯝꯃꯨꯔꯅꯤ, ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯇꯜꯂꯦꯕ ꯉꯁꯤꯗꯤ꯫ ꯇꯥꯖꯧ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯁꯨꯝꯖꯤꯠꯁꯦ ꯐꯠ ꯊꯝꯂꯨꯔꯒꯦ, ꯂꯩꯄꯨꯡ ꯐꯝꯕꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯕꯥꯖꯤꯅ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯣꯅ ꯍꯥꯏꯔꯛꯄ ꯁꯣꯏꯗ꯭ꯔꯦꯕ꯫ ꯅꯨꯄꯥ ꯉꯥꯛꯇꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯕꯅ ꯆꯥꯛ ꯊꯣꯡꯕ ꯇꯟꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯍꯧꯅꯗꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤꯕꯒ ꯃꯪꯂꯦꯝꯖꯥꯎꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯇꯟꯖꯥ ꯌꯧꯔꯛꯂꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯏꯔꯣꯏ ꯑꯅꯤꯗꯣ ꯊꯤꯕ ꯈꯪꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯅꯨꯡꯁꯤꯕꯅꯤꯗꯀꯣ ꯊꯥꯖ ꯃꯥꯟꯕꯤ ꯅꯪꯁꯦ, ꯑꯩꯅ ꯋꯥꯔꯕꯁꯨ ꯅꯪꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯖꯈꯤꯕꯅꯤꯀꯣ꯫ ꯅꯪꯅ ꯄꯤꯛꯁꯛ ꯄꯤꯛꯅ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯆꯥꯎꯕ ꯁꯔꯤꯞ ꯐꯥꯔꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯍꯤꯡꯖꯔꯝꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯑꯅꯤꯁꯤꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯅꯪꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯗꯕ꯫ ꯅꯪꯅ ꯅꯆꯥ ꯑꯅꯤꯁꯤꯒꯤꯗꯃꯛꯇ ꯁꯥꯒꯠꯆꯈꯤꯕ ꯃꯪꯂꯥꯟ ꯀꯌꯥꯗꯣ ꯅꯪꯅ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯏꯐꯝꯗꯒꯤ ꯆꯠꯈ꯭ꯔꯕꯁꯨ ꯃꯪꯐꯥꯎꯅꯍꯟꯒꯦ ꯈꯟꯗꯨꯅ ꯉꯁꯤꯁꯨ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗꯅ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯌꯣꯛꯂꯤꯅꯦ ꯊꯥꯖ ꯃꯥꯟꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯄꯥꯎꯗꯝꯖꯔꯤ꯫ ꯃꯪꯂꯦꯝꯖꯥꯎ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯂꯗꯨꯅ ꯊꯥꯖ ꯃꯥꯟꯕꯤ, ꯑꯩ ꯅꯪꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯕꯗꯤ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯅꯪꯗꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕ ꯏꯇꯧꯁꯤ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯌꯨꯀꯣ꯫ ꯅꯣꯡꯃꯇꯁꯨ ꯅꯆꯥ ꯑꯅꯤꯁꯤꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯏꯆꯥꯁꯥ ꯅꯪ ꯕꯥꯖꯤꯁꯦ ꯋꯥꯔꯦ, ꯏꯃꯧ ꯄꯨꯔꯛꯂꯨꯅꯦ ꯀꯥꯏꯗꯅꯁꯨ ꯍꯥꯏꯐꯦꯠꯇ ꯍꯥꯏꯔꯕ ꯌꯥꯕꯅꯤ꯫ ꯅꯪ ꯃꯁꯨꯕ ꯆꯠꯂꯦ ꯅꯪ ꯂꯧꯍꯧꯔꯣ, ꯑꯩ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯂꯨꯈꯤꯒꯦ꯫ ꯃꯪꯂꯦꯝꯖꯥꯎ ꯆꯥꯛꯁꯪ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯁꯤꯡ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯏ꯫ ꯃꯪꯂꯦꯝꯖꯥꯎꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯦꯜꯒ ꯊꯥꯅꯤꯜꯒꯁꯨ ꯃꯌꯥ ꯏꯍꯤꯒꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ "ꯑꯣ ꯕꯥꯖꯤ, ꯀꯩ ꯃꯊꯦꯜꯅꯣ?" ꯆꯥꯛ ꯂꯣꯏꯔꯝꯗꯥꯏ ꯌꯧꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯕ꯭ꯔꯥ ꯑꯃꯨꯛ? ꯆꯥꯛ ꯊꯣꯡꯉꯝꯗꯥꯏ ꯑꯁꯤ ꯈꯛꯇꯗꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯍꯧꯅꯗꯅ ꯑꯦꯍꯦꯛ ꯃꯥꯡꯂꯤꯕꯁꯦ꯫ ꯑꯗꯨꯅ ꯕꯥꯖꯤꯅ ꯏꯆꯥ ꯑꯅꯤꯅ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯎꯇꯨꯞ ꯋꯥꯇꯨꯞ ꯈꯔ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯤ꯫ ꯕꯥꯖꯤ, ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤꯅꯕꯨ ꯊꯣꯡꯉꯗꯤ ꯌꯥꯎꯗ ꯍꯥꯎꯏ, ꯎꯇꯨꯞ ꯋꯥꯇꯨꯞ ꯑꯣꯏꯔꯁꯨ, ꯅꯠꯇ꯭ꯔ ꯇꯥꯖꯧ? ꯄꯨꯔꯦꯜꯅ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯃꯊꯦꯜꯒꯤ ꯈꯨꯍꯥꯎꯁꯤꯗꯤꯕ, ꯆꯥꯛ ꯆꯥꯔꯁꯤ ꯕꯥꯖꯤ, ꯑꯗꯨꯒ ꯈꯪꯒꯅꯤ ꯃꯍꯥꯎꯗꯤ꯫ ꯍꯩ, ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣꯅꯦ? ꯑꯁꯣꯟꯕ ꯍꯅꯨꯕ ꯑꯩꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯃꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯏꯆꯥ ꯑꯅꯤꯗꯤ ꯅꯃꯤꯠꯇꯨ ꯇꯥꯡꯂꯕꯅꯤꯅ ꯑꯃꯠꯇ ꯎꯔꯝꯂꯣꯏꯕ꯫ ꯅꯣꯏꯅ ꯅꯃꯤꯠꯇꯨ ꯇꯥꯡꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯏꯃꯧꯅꯒ ꯁꯦꯕꯥ ꯇꯧꯕꯤꯗꯅ ꯐꯤꯖꯣꯜꯒꯁꯦ ꯅꯥꯟꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯐꯪꯖꯔꯗꯕꯁꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯕꯅꯤꯅ ꯌꯨꯝꯁꯤꯗ ꯍꯅꯨꯕ ꯑꯩꯅ ꯃꯧ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯍꯦꯛ ꯐꯪꯗ꯭ꯔꯦꯗꯅꯁꯦ꯫ ꯄꯨꯔꯦꯜꯅ "ꯕꯥꯕꯥ, ꯍꯧꯖꯤꯛ ꯌꯨꯝꯁꯦ ꯏꯪꯅ ꯆꯤꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ
ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯕ ꯉꯝꯈꯤꯔꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯅ ꯇꯧꯔꯤꯁꯤꯗ ꯌꯨꯝ ꯀꯣꯏꯒꯗꯕ ꯑꯃꯠꯇꯕꯨ ꯎꯗꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯁꯦ ꯍꯥꯏꯔꯛꯀꯗꯕ ꯉꯥꯛꯇ ꯅꯨꯄꯤ ꯊꯤꯅꯤ ꯈꯜꯂꯨꯕꯗ ꯃꯁꯦ ꯑꯩ ꯆꯥꯛꯁꯦ ꯁꯨꯝ ꯂꯥꯝꯈꯠꯂꯛꯏ ꯊꯥꯅꯤꯜꯅ ꯑꯗꯨꯅ ꯇꯥꯖꯧ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯍꯅꯨꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯦ ꯃꯥ ꯀꯔꯤꯝ ꯈꯪꯖꯄꯣꯠꯇꯦ ꯑꯗꯨꯅ ꯃꯃꯧ ꯄꯥꯝꯖꯔꯤꯅꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯂꯒ ꯑꯣꯠꯄꯤꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯉꯥꯡ ꯑꯃ ꯀꯣꯏꯔꯤꯅꯤ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝꯍꯧꯒꯦꯅ ꯑꯗꯨꯅ ꯕꯥꯖꯤ ꯅꯨꯄꯤ ꯊꯤꯌꯨ ꯀꯥꯏꯅꯒ ꯑꯝꯇ ꯍꯥꯏꯔꯛꯈꯤꯅꯨ ꯅꯃꯧ ꯅꯨꯄꯤ ꯆꯥꯎꯕ ꯉꯥꯏꯈꯤꯗꯣꯏꯅꯤ ꯐꯔꯦ ꯐꯔꯦ ꯅꯆꯤꯟ ꯅꯅꯥꯎꯅꯅꯦ ꯅꯨꯄꯤ ꯊꯤꯈꯤꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯪ ꯕꯥꯖꯤꯅ ꯑꯣꯏꯅ ꯅꯃꯥꯇꯣꯟ ꯑꯃ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯗꯨꯅꯤ ꯊꯥꯅꯤꯜꯅ ꯅꯍꯥꯟꯅꯕꯨ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯕꯅꯤꯗ ꯏꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗ ꯄꯥꯎ ꯇꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯌꯨꯝꯁꯦ ꯅꯨꯄꯤ ꯂꯩꯇꯦꯁꯦ ꯀꯥꯎꯊꯣꯛꯂꯨꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤ ꯇꯥꯖꯧ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯄꯣꯔꯛꯑꯣꯅ ꯀꯔꯤ ꯀꯔꯤ ꯇꯛꯇꯧ ꯁꯔꯨꯛꯄꯨꯗꯤ ꯕꯥꯖꯤꯅ ꯋꯥꯈꯜ ꯇꯥꯔꯝꯃꯗꯤ ꯏꯃꯥꯇꯣꯟ ꯑꯃ ꯀꯣꯛ ꯄꯨꯔꯝꯃꯗꯤ ꯆꯥꯛ ꯊꯣꯡꯂꯝꯈꯤꯗ꯭ꯔꯣ ꯑꯍꯜꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯤ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯕꯥꯖꯤ ꯑꯣ ꯏꯆꯥ ꯑꯅꯤꯅ ꯏꯆꯥ ꯄꯥꯈꯪ ꯌꯪ ꯌꯪ ꯂꯥꯎꯕꯅ ꯀꯣꯏꯅꯤ ꯂꯩꯅ ꯂꯩꯅ ꯍꯅꯨꯕ ꯑꯩꯉꯣꯟꯗ ꯅꯃꯥꯇꯣꯟ ꯄꯨꯁꯤꯜꯂꯧ ꯍꯥꯏꯗꯨꯅ ꯀꯣꯏꯖꯗꯗꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯀꯌꯥꯗ ꯐꯨꯅꯤꯡꯂꯤꯕ ꯏꯆꯥꯅ ꯌꯦꯡꯉꯨꯅꯤ ꯃꯌꯥꯝ ꯊꯥꯅꯤꯜꯅ ꯕꯥꯖꯤ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦꯍꯦ ꯁꯦꯜꯁꯨ ꯊꯣꯛꯇꯕ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯅꯨꯡꯁꯤꯠ ꯐꯥꯔꯒ ꯄꯤꯖꯕ ꯌꯥꯕ ꯅꯨꯡꯁꯤꯠ ꯐꯥꯔꯒ ꯄꯤꯖꯕ ꯌꯥꯔꯝꯃꯗꯤ ꯑꯩꯁꯨ ꯅꯍꯥꯟ ꯅꯨꯄꯤ ꯑꯃꯇꯒ ꯅꯠꯇꯦ ꯇꯔꯦꯠꯇꯨꯝ ꯊꯤꯔꯝꯃꯅꯤ ꯀꯅꯥꯒꯤ ꯀꯣꯟ ꯐꯦꯡꯅꯕ ꯆꯥꯛ ꯊꯣꯡꯅꯕ ꯐꯤ ꯁꯨꯕꯤꯅꯕ ꯍꯛꯆꯥꯡ ꯄꯥꯏꯕꯤꯅꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯇꯥꯆꯧ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯄꯤ ꯊꯝꯐꯝ ꯂꯩꯔꯝꯃꯣꯏꯗꯣꯏꯖꯥꯠꯅꯤ ꯑꯗꯨ ꯈꯪꯗꯅ ꯏꯁꯣꯔꯁꯤꯅ ꯅꯨꯄꯤꯁꯦ ꯆꯥꯛ ꯑꯣꯏꯅ ꯆꯥꯍꯜꯂꯝꯃꯤꯖꯥꯠꯅꯤ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯐꯪꯗꯕ ꯏꯆꯥꯅ ꯅꯨꯄꯤ 3 ꯂꯣꯟꯗꯧꯔꯤꯕ ꯍꯥ ꯌꯥꯝ ꯂꯣꯟꯗꯧꯔꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯏꯁꯤꯁꯨ ꯃꯄꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯖꯤꯜꯂꯛꯇ꯭ꯔ ꯄꯣꯠꯅꯤ ꯑꯩꯅ ꯃꯃꯥꯟꯅꯕ ꯑꯃꯨꯛ ꯑꯣꯏꯕꯤꯕꯁꯤꯗ ꯄꯨꯔꯦꯜꯅ ꯌꯥꯔꯦꯗ ꯇꯣꯝꯕ ꯕꯥꯖꯤ ꯅꯪꯁꯨ ꯂꯦꯞꯄꯣ ꯑꯗꯨꯒꯤ ꯁꯔꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯁꯦꯜ ꯇꯥꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯨꯞꯅ ꯈꯟꯅꯁꯤ ꯑꯩꯁꯨ ꯃꯤꯔꯦꯝ ꯁꯨꯝ ꯑꯣꯏꯕꯁꯦ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦꯕ ꯏꯇꯣꯝꯇꯁꯨ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯏꯄꯥꯗꯤ ꯅꯈꯣꯏꯅꯤꯁꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯈꯣꯏꯅꯤꯒꯤ ꯊꯕꯛ ꯑꯃꯨꯛ ꯊꯤꯕꯤꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯏꯄꯥꯁꯦ ꯑꯩꯗꯤꯅꯦ ꯅꯣꯏꯕꯨ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ ꯍꯥ ꯀꯔꯤꯅꯣ ꯅꯁꯥ ꯅꯁꯥꯒꯤ ꯈꯨꯠꯁꯥꯕꯤ ꯊꯕꯛ ꯑꯃꯃꯝꯗꯤ ꯅꯁꯥꯅ ꯊꯤꯖꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯄꯨꯔꯦꯜꯅ ꯑꯁ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯕꯥꯖꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯍꯧꯗꯣꯛꯄꯒꯤ ꯁꯦꯜꯗꯣ ꯕꯥꯖꯤꯅ ꯄꯨꯊꯣꯛꯄꯤꯌꯨꯅ ꯁꯨꯝ ꯍꯣꯏ ꯁꯦꯜꯗꯨꯕꯨꯗꯤ ꯕꯥꯖꯤ ꯄꯨꯊꯣꯛꯂꯒꯦ ꯌꯥꯔꯦꯅꯦ ꯑꯗꯨ ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤꯕꯅꯣꯅꯦ ꯕꯥꯖꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯎ ꯂꯩꯔꯒ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕ ꯑꯗꯨꯒ ꯂꯨꯍꯣꯡ ꯄꯟꯊꯥ ꯅꯠꯇꯕ ꯀꯥꯟꯗꯅ ꯍꯤꯁꯨ ꯑꯃꯨꯛ ꯆꯟꯁꯤꯔ ꯈꯜꯂꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅ ꯀꯩꯅꯣ ꯅꯈꯨꯠ ꯅꯁꯥꯁꯨ ꯍꯩꯕꯅꯤꯅ ꯏꯆꯥꯗꯤ ꯁꯦꯜꯁꯨ ꯌꯥꯝ ꯐꯪꯅꯤ ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯗ ꯃꯇꯝ ꯑꯃꯗ ꯈꯨꯠ ꯅꯥꯟꯕ ꯈꯨꯠ ꯆꯦꯠꯄꯗ ꯎ ꯁꯨꯕ ꯃꯪꯂꯦꯝ ꯆꯥꯎ ꯍꯥꯏꯈ꯭ꯔꯕꯗꯤ ꯏꯃꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯝꯂꯤꯕꯅꯤꯅꯦ ꯄꯨꯔꯦꯜꯅ ꯍꯣꯏ ꯕꯥꯖꯤ ꯑꯊꯨꯕꯗ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄ ꯍꯧꯅꯕ ꯑꯩ ꯍꯌꯦꯡꯗꯒꯤ ꯃꯤ ꯎꯅꯕ ꯆꯠꯄ ꯍꯧꯔꯒꯦ ꯇꯥꯆꯧ ꯕꯥꯖꯤ ꯅꯈꯣꯏꯅꯤꯒꯤ ꯋꯥꯗꯣ ꯆꯠꯅꯕ ꯌꯥꯔꯣꯏꯗ ꯈꯨꯠ ꯁꯥ ꯍꯩꯕ ꯇꯥꯆꯧꯒꯤ ꯋꯥ ꯈꯛ ꯇꯥꯔꯗꯤ ꯈꯨꯠ ꯁꯥ ꯍꯩꯇꯕꯩꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨꯗꯤ ꯀꯥꯏꯗꯩ ꯆꯠꯅꯕ ꯌꯥꯗꯣꯏꯅꯣ ꯃꯗꯨ ꯈꯨꯠ ꯁꯥ ꯍꯩꯇꯕ ꯑꯩꯒꯤ ꯋꯥꯁꯨ ꯈꯔ ꯍꯪꯕꯤꯐꯝ ꯊꯣꯛꯄꯅꯤꯀꯣ ꯑꯩꯈꯣꯏ ꯍꯣꯡꯀꯛ ꯌꯨꯝꯁꯤ ꯂꯩꯔꯒ ꯑꯩꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯐꯝꯂꯒ ꯋꯥ ꯈꯟꯅꯕ ꯌꯥꯎꯔꯤ ꯃꯁꯤꯗ ꯑꯩꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯗ꯭ꯔꯤꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯄꯣꯛꯄ ꯃꯆꯥ ꯅꯠꯇ꯭ꯔꯕ꯭ꯔ ꯕꯥꯖꯤ ꯑꯩꯁꯤꯕꯣ ꯍꯩꯃ ꯀꯔꯤꯅꯣꯅꯦ ꯏꯄꯥꯒꯤ ꯊꯥꯅꯤꯜ ꯏꯆꯥꯅ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯔꯛꯄꯗꯧꯅ ꯑꯗꯨꯛ ꯏꯄꯥꯗ ꯋꯥꯔꯧꯔꯤꯕꯗꯨꯕꯣ ꯏꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯌꯨꯅꯦ ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎꯒꯤ ꯋꯥ ꯉꯥꯛꯇꯅꯤꯅꯦ ꯏꯄꯥꯅ ꯇꯥꯒꯗꯧꯔꯤꯕꯁꯦ ꯈꯨꯟꯗꯣꯟꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯅꯦ ꯂꯩꯍꯥꯎꯒꯤ ꯋꯥ ꯇꯥꯔꯨꯗꯧ ꯅꯠꯇꯦꯅꯦ ꯍꯦ ꯕꯥꯖꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯆꯥ ꯈꯔ ꯍꯔꯥꯎꯕ ꯍꯧꯔꯦ ꯁꯨꯝꯗꯧꯕꯅꯤ ꯕꯥꯖꯤ ꯅꯆꯥꯅ ꯄꯥꯝꯖꯔꯤꯁꯦ ꯁꯒꯣꯜꯒ ꯀꯣꯟꯅꯕ ꯁꯒꯣꯜ ꯒꯥꯔꯤ ꯐꯖꯕ ꯑꯃ ꯂꯩꯕ ꯀꯔꯤꯅꯣꯗ ꯏꯄꯥꯒꯤ ꯊꯥꯅꯤꯜ ꯁꯦꯜ ꯊꯣꯛꯅ ꯋꯥꯐꯝ ꯈꯟꯅꯁꯤ ꯍꯥꯏꯔꯒ ꯁꯒꯣꯜ ꯒꯥꯔꯤ ꯂꯩꯕꯒꯤ ꯋꯥ ꯑꯣꯏꯅ ꯉꯥꯡꯂꯛꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯇꯣꯡꯂꯒ ꯅꯃꯥꯇꯣꯟ ꯊꯤꯕ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯁ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤ ꯏꯃꯥꯇꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕ ꯀꯩꯅꯣ ꯅꯆꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯂꯣꯏꯐꯥꯎ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯈꯨꯔꯨꯝꯃꯁꯨ ꯑꯩ ꯈꯨꯔꯨꯝꯖꯔꯒꯦ ꯍꯣꯏ ꯑꯩ ꯏꯆꯥꯒꯤ ꯋꯥꯗꯣ ꯏꯄꯥ ꯇꯥꯔꯒꯦ ꯃꯈꯥ ꯇꯥꯔꯣ ꯁꯒꯣꯜꯒ ꯀꯣꯟꯅꯕ ꯁꯒꯣꯜ ꯒꯥꯔꯤ ꯐꯖꯕ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯐꯪꯕ ꯆꯥꯛꯈꯨꯝ ꯑꯃꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯍꯦꯛꯇ ꯈꯨꯜꯗ ꯆꯠꯂꯒ ꯂꯩꯔꯛ ꯈꯨꯜꯂꯛ ꯆꯪꯗꯅ ꯌꯣꯟꯊꯕ ꯁꯤꯅꯤ ꯕꯥꯖꯤ ꯄꯨꯔꯦꯜꯅ ꯕꯥꯖꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯋꯥꯐꯝꯁꯤꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤꯅꯦ ꯅꯣꯡꯃꯗ ꯏꯃꯨꯡ ꯑꯃꯗ ꯆꯪꯂꯤꯕ ꯃꯀꯨꯞ ꯃꯇꯥꯁꯦ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯨꯅ ꯄꯨꯔꯒ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯌꯣꯟꯕ ꯃꯁꯤ ꯊꯕꯛꯁꯦ
ꯀꯥꯟꯅꯅꯤꯕꯁꯤ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯍꯥꯏꯔꯤꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤꯕꯁꯤ ꯃꯌꯥꯝꯅꯁꯨ ꯄꯥꯛ ꯍꯦꯛꯇ ꯇꯧꯅꯕ ꯊꯕꯛ ꯅꯠꯇꯦ ꯊꯥꯅꯤꯜꯅ ꯀꯣꯛ ꯂꯩꯕ ꯑꯩꯈꯣꯏꯅ ꯈꯜꯂꯛꯄ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯖꯔꯤꯕ ꯃꯪꯂꯦꯝꯖꯥꯎꯅ ꯍꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯋꯥꯈꯜ ꯆꯥꯟꯅꯔꯕꯗꯤ ꯏꯄꯥꯗꯤ ꯌꯥꯔꯦ ꯑꯊꯨꯕꯗ ꯊꯕꯛꯁꯦ ꯇꯧꯕ ꯍꯧꯅꯅꯕ ꯕꯥꯖꯤꯅ ꯁꯤꯟꯕꯤꯔꯒꯦꯀꯣ ꯄꯨꯔꯦꯜꯅ ꯑꯗꯨꯗꯤ ꯕꯥꯖꯤ ꯋꯥ ꯈꯟꯅꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛꯇꯣ ꯆꯥꯅꯕ ꯇꯧꯔꯁꯦ ꯄꯨꯛꯁꯦ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯝ ꯅꯪꯂꯦ ꯆꯥꯛꯇꯣ ꯂꯥꯝꯂꯕꯗꯤ ꯀꯣꯛ ꯊꯤꯕ ꯀꯩꯗꯧꯒꯦ ꯁꯨꯝ ꯉꯥꯡꯗ ꯂꯩꯔꯤꯕꯗꯨꯕꯨ ꯑꯩꯁꯨ ꯊꯤꯕ ꯇꯟꯕꯒꯤꯅꯤꯅꯦ ꯐꯝꯃꯤꯁꯦ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ ꯃꯪꯂꯦꯝꯖꯥꯎ ꯃꯍꯥꯛꯅꯁꯨ ꯃꯃꯥ ꯌꯥꯎꯗꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ ꯄꯨꯔꯦꯜ ꯑꯃꯗꯤ ꯊꯥꯅꯤꯜꯁꯨ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕꯅ ꯌꯥꯝꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯊꯥꯅꯤꯜ ꯑꯃꯗꯤ ꯄꯨꯔꯦꯜꯅ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯪꯂꯦꯝꯖꯥꯎꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯄꯥꯝꯖꯕꯗꯨꯃꯛ ꯇꯧꯍꯜꯂꯝꯃꯤ ꯂꯥꯏꯕꯛ ꯆꯨꯝꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯏ ꯄꯥꯛꯂꯛꯇꯨꯅ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯖꯔꯝꯃꯤ ꯉꯁꯤꯗꯤ ꯊꯥꯅꯤꯜ ꯃꯥꯒ ꯈꯪꯅꯖꯕꯤ ꯊꯣꯏꯕꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯊꯣꯏꯕꯤꯅ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯗ ꯀꯟꯅꯅꯤꯡꯉꯥꯏ ꯇꯧꯔꯤ ꯊꯥꯅꯤꯜ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ ꯑꯉꯥꯡꯅ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯇꯔꯥꯏ ꯍꯦꯛꯇ ꯄꯥꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯁꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯈꯣ ꯃꯇꯥꯡ ꯆꯥꯔꯕ ꯀꯥꯟꯗ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯕꯤꯗꯣꯏꯅꯦꯕꯤ ꯊꯥꯅꯤꯜ ꯑꯩꯅ ꯉꯁꯤ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯥꯕꯤꯗ꯭ꯔꯕ ꯑꯩꯗꯤ ꯊꯧꯔꯤ ꯍꯜꯂꯒ ꯁꯤꯗꯣꯏꯅꯤ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯊꯣꯏꯕꯤ ꯅꯪꯁꯤ ꯀꯤꯔ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗ ꯇꯥꯕꯗ ꯑꯩ ꯁꯣꯏ ꯂꯥꯎꯏꯀꯣ ꯊꯥꯅꯤꯜ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯦꯛ ꯆꯦꯟꯗ꯭ꯔꯕ ꯉꯁꯤ ꯁꯤꯗꯣꯏꯅꯤ ꯇꯨ ꯑꯩꯈꯣꯏꯒꯤ ꯁꯟꯃꯤ ꯄꯨꯜꯂꯝꯕ ꯊꯧꯔꯤꯁꯤ ꯐꯥꯎꯕ ꯂꯧꯊꯣꯛꯑꯒ ꯑꯩꯗꯤ ꯄꯨꯔꯛꯑꯕꯅꯤ ꯊꯥꯅꯤꯜ ꯃꯃꯤꯠꯀꯥꯗꯣ ꯂꯥꯎꯊꯣꯛꯂꯒ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯊꯣꯏꯕꯤ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯁꯤꯅꯕꯩꯅꯤ ꯉꯥꯎꯕꯩ ꯅꯠꯇꯦ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯁꯤꯗꯣꯏꯁꯤꯅ ꯊꯣꯏꯕꯤ ꯀꯞꯂꯒ ꯑꯗꯨꯕꯨꯔꯣ ꯊꯥꯅꯤꯜ ꯏꯃꯥꯅ ꯐꯨꯔꯤꯕ ꯑꯩꯒꯤ ꯀꯂꯥꯞꯁꯤꯗ ꯇꯥꯔꯤꯕ ꯆꯩꯔꯝꯁꯦ ꯏꯃꯥꯅ ꯉꯔꯥꯡ ꯐꯨꯕꯒꯤꯅꯤ ꯑꯗꯨꯁꯨ ꯊꯤꯔꯤ ꯀꯥꯞꯄꯤ ꯁꯥꯟꯅꯔꯨꯕꯒꯤ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯃꯥꯅꯁꯨ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯕꯤꯔꯤꯅꯤ ꯑꯗꯨꯅ ꯑꯩ ꯃꯣꯏꯒꯤ ꯌꯨꯝꯗ ꯑꯝꯇ ꯂꯩꯅꯤꯡꯗꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯨ ꯑꯉꯥꯡꯒ ꯈꯔ ꯑꯣꯏꯕꯒ ꯋꯥ ꯀꯛꯈꯠꯂꯛꯂꯝꯃꯤ ꯊꯥꯅꯤꯜ ꯃꯀꯣꯛꯇꯣ ꯍꯣꯠꯂꯒ ꯄꯦꯜꯂꯕꯅꯤ ꯑꯃꯨꯛ ꯀꯞꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯞꯀꯅꯨ ꯑꯗꯨꯒꯤꯕꯨ ꯃꯤꯅ ꯎꯔꯒ ꯑꯩꯅꯅꯦ ꯑꯉꯥꯡꯗ ꯅꯠꯇꯕ ꯂꯤꯁꯇ ꯆꯠꯄ ꯃꯥꯜꯂꯅꯤ ꯀꯞꯀꯅꯨꯃꯤ ꯅꯪꯕꯨ ꯀꯞꯀꯅꯨꯕ ꯊꯥꯅꯤꯜꯅꯁꯨ ꯆꯦꯜꯂꯁꯤ ꯍꯥꯏꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯔꯗꯧꯕꯅꯤ ꯁꯤꯔꯝꯗꯥꯏꯒꯤꯅ ꯑꯩꯅ ꯑꯝꯇ ꯀꯞꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯅꯪꯅ ꯑꯩꯕꯨ ꯐꯨꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤꯕ ꯑꯩꯗꯤ ꯁꯤꯔꯅꯤꯕ ꯄꯦꯜꯂꯕꯅꯤ ꯑꯩꯕꯨ ꯁꯤꯕꯨ ꯀꯃꯥꯏꯅ ꯊꯦꯝꯗꯣꯏꯅꯣꯕ ꯑꯉꯥꯡ ꯑꯣꯏꯔꯒꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯅ ꯍꯦꯟꯅ ꯐꯤꯕꯝ ꯑꯃ ꯇꯥꯔꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯄꯦꯠꯂꯦ ꯑꯃꯨꯛꯇ ꯀꯟꯅ ꯂꯥꯎꯒꯦꯗ ꯌꯥ ꯄꯦꯟꯗꯦ ꯑꯝꯇꯒ ꯂꯥꯎꯒꯦ ꯌꯥ ꯊꯥꯅꯤꯜ ꯂꯥꯎꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯂꯥꯎꯒꯦꯁꯨ ꯍꯣꯔꯦꯟ ꯑꯩꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯄꯦꯟꯅ ꯂꯥꯎꯍꯧꯔꯣ ꯑꯩꯕꯨ ꯉꯁꯤ ꯅꯨꯄꯤ ꯆꯦꯟꯕ ꯇꯥꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯐꯤꯕꯝꯁꯤꯗ ꯑꯃꯨꯛ ꯆꯦꯟꯗ꯭ꯔꯗꯤ ꯑꯃꯨꯛ ꯁꯤꯗꯣꯛꯈꯤꯗꯅ ꯄꯥꯞ ꯇꯨꯝꯄꯨ ꯇꯥꯔꯤ ꯇꯧꯔꯤꯁꯦ ꯕꯥꯖꯤ ꯑꯩ ꯅꯨꯄꯤ ꯆꯦꯟꯗꯣꯔꯦ ꯕꯥꯖꯤꯒꯤ ꯅꯤꯡꯕ ꯊꯨꯡꯗꯧꯔꯦ ꯊꯣꯏꯕꯤ ꯀꯞꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯊꯥꯅꯤꯜ ꯆꯦꯟꯗꯣꯏ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯑꯃꯨꯛ ꯀꯞꯍꯟꯅꯤ ꯁꯔꯨꯛꯄꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯀꯞꯂꯨꯕꯒꯤ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯊꯥꯅꯤꯜ ꯆꯦꯟꯗꯣꯏ ꯑꯣꯏꯔꯗꯤ ꯆꯠꯂꯁꯤ ꯂꯥꯛ ꯏꯃꯥꯅ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯑꯃꯨꯛꯁꯨ ꯐꯨꯒꯦ ꯍꯥꯏꯔꯅꯤ ꯍꯣꯏ ꯊꯥꯅꯤꯜ ꯏꯕꯨꯡꯉꯣ ꯂꯣꯏꯔꯦ ꯅꯪ ꯉꯁꯤꯗꯒꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯀꯣ ꯁꯤ ꯊꯣꯛꯀꯅꯤ ꯈꯪꯖꯔꯝꯃꯗꯤ ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯖꯔꯝꯃꯣꯏꯗꯕꯅꯤ ꯊꯣꯏꯕꯤꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯊꯥꯅꯤꯜꯅ ꯊꯣꯏꯕꯤꯕꯨ ꯆꯦꯜꯂꯝꯃꯤ ꯃꯪꯂꯦꯝꯖꯥꯎꯗꯤ ꯃꯃꯧ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯃꯪꯂꯦꯝꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯥꯅꯤꯜꯒꯤ ꯅꯃꯧ ꯄꯨꯔꯛꯂꯦꯅꯦꯍꯦ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯕꯨꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯊꯥꯖꯃꯥꯟꯕꯤ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯃꯤꯠꯃꯥꯡꯁꯤꯗ ꯎꯔꯛꯏꯅꯦꯍꯦ ꯊꯥꯖꯃꯥꯟꯕꯤ ꯄꯨꯔꯦꯜꯅ ꯀꯩꯅꯣ ꯕꯥꯖꯤ ꯅꯃꯧ ꯄꯨꯔꯛꯂꯒ ꯏꯃꯥꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯦꯝ ꯐꯨꯛꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯑꯩ ꯃꯩꯊꯥꯕ ꯅꯅꯥꯎꯁꯤꯅ ꯍꯥꯟꯅ ꯃꯧ ꯄꯨꯔꯛꯂꯤꯕꯁꯤ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯒ ꯅꯌꯥ ꯏꯒꯠꯈꯩ ꯃꯧ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯔꯥꯎꯔꯤꯕꯅꯤꯅꯦ ꯃꯍꯥꯆꯟꯗ ꯑꯩꯗ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯖꯔꯨꯔꯒꯦꯗ
ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯪꯂꯦꯝꯖꯧꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯨꯕꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯆꯥꯅꯨꯄꯤꯅ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯟꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯥꯅꯤꯜ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯊꯣꯏꯕꯤ ꯇꯨꯜꯁꯤꯕꯣꯡ ꯑꯗꯨ ꯂꯝ ꯇꯩꯔꯤꯡꯅ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯃꯈꯣꯏ ꯇꯥꯕ ꯅꯠꯇꯦ ꯄꯨꯡꯄꯩꯅꯤ ꯄꯩꯔꯤꯕꯗꯨ ꯃꯪꯂꯦꯝꯖꯧꯅ "ꯍꯦ ꯃꯧ ꯀꯔꯤꯅꯣ ꯇꯨꯜꯁꯤꯕꯣꯡꯗꯨꯗꯤ?" "ꯚꯥꯖꯤ ꯁꯨꯃꯥꯡ ꯇꯩꯕꯁꯦ ꯍꯩꯇꯕ ꯑꯗꯨꯒꯤꯅꯤ." "ꯏꯍꯦ ꯁꯤꯁꯦ ꯏꯀꯨ ꯆꯩꯇꯦꯛ ꯑꯁꯤꯅꯅꯦ ꯃꯈꯣꯏ ꯇꯥꯅꯕ ꯌꯦꯛꯄꯤꯒꯦ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯇꯩꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯧꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯇꯨꯜꯁꯤꯕꯣꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯥꯅ ꯌꯦꯛꯄꯤꯔꯝꯃꯤ꯫ "ꯚꯥꯖꯤ ꯇꯨ ꯁꯤ ꯑꯣꯏꯗꯤ ꯐꯖꯔꯕꯣ?" "ꯐꯖꯔꯦ ꯐꯖꯔꯦ." "ꯑꯗꯣ ꯚꯥꯖꯤ ꯏꯔꯨ ꯂꯨꯖꯕꯒꯤ ꯏꯁꯤꯡ ꯑꯝꯇ ꯂꯨꯝꯕꯤꯌꯨ, ꯏꯁꯤꯡ ꯑꯌꯤꯡꯕꯅ ꯆꯥꯏꯊꯕꯗꯣ ꯌꯥꯝ ꯏꯪꯉꯦꯕ." ꯃꯪꯂꯦꯝꯖꯧ ꯃꯃꯧ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯀꯣꯏꯖꯗꯗꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ "ꯍꯣꯏ ꯍꯣꯏ ꯏꯃꯧꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯏꯀꯨ ꯂꯨꯝꯕꯤꯔꯝꯃꯒꯦꯀꯣ." "ꯑꯩꯈꯣꯏ ꯚꯥꯖꯤꯁꯦ ꯐꯗꯤ ꯐꯩꯌꯦ, ꯌꯨꯝꯒꯤ ꯄꯥꯕꯗꯒꯤ ꯏꯀꯨꯕꯣꯛꯅ ꯌꯥꯝ ꯍꯦꯜꯂꯦ ꯐꯕ꯫ ꯃꯪꯒꯣꯜꯁꯦ ꯑꯃꯨꯛꯇꯒ ꯐꯠ ꯐꯠ ꯇꯩꯊꯣꯛꯑꯝꯃꯒꯦ, ꯑꯩ ꯗꯨꯛ ꯀꯠꯄꯗꯅꯦ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯑꯔꯤꯕꯤꯁꯤꯅ ꯑꯃꯨꯛ ꯍꯥꯟꯈꯤꯕ ꯇꯥꯔꯦ." ꯊꯣꯏꯕꯤ ꯂꯝ ꯇꯩꯔꯤꯕꯗꯨ ꯁꯠ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯡꯗ ꯆꯪꯂꯛꯄꯗ ꯃꯀꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕꯤꯗꯨꯅ ꯕꯥꯔꯇꯤꯟꯗ ꯍꯥꯞꯇꯨꯅ ꯅꯤꯡꯊꯤꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯐꯠ ꯐꯠ ꯂꯨꯖꯕ ꯂꯣꯏꯔꯗꯨꯅ "ꯑꯁ ꯑꯁꯨꯛ ꯏꯪꯕꯁꯤꯕꯨ ꯐꯅꯦꯛꯀꯥꯁꯦ ꯀꯣꯟꯅ ꯁꯨꯔꯒꯦꯗ, ꯐꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯠꯆꯤꯜꯂꯨꯈꯤꯒꯦ, ꯏꯪꯕꯅ ꯁꯤꯗꯣꯔꯦ ꯑꯩ." ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯏꯕꯤ ꯂꯨꯖꯕꯗ ꯇꯨꯝꯂꯨ ꯐꯅꯦꯛ ꯑꯗꯨ ꯕꯥꯔꯇꯤꯟ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯪꯂꯦꯝꯖꯧꯁꯨ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯕꯥꯔꯇꯤꯟꯗꯨ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯊꯣꯏꯕꯤꯒꯤ ꯐꯅꯦꯛ ꯌꯥꯎꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯦ꯫ "ꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ, ꯐꯅꯦꯛ ꯑꯁꯤꯗꯁꯨ ꯊꯥꯗꯣꯛꯂꯝꯃ ꯌꯥꯏ, ꯑꯗꯨꯕꯨꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯃꯧ ꯑꯣꯏꯖꯔꯛꯄꯁꯤꯗ ꯃꯥꯁꯨ ꯅꯪꯅꯕꯨ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯤ." ꯊꯣꯏꯕꯤꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯊꯣꯡꯂꯒ ꯆꯥꯔꯗꯨꯅ ꯄꯨꯔꯦꯜꯒ ꯊꯥꯅꯤꯜꯒꯗꯤ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ "ꯚꯥꯖꯤ ꯑꯩ ꯆꯥꯛꯁꯦ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯅ ꯂꯝ ꯇꯩꯕ ꯉꯝꯒꯗꯧ ꯃꯥꯟꯗ꯭ꯔꯦ, ꯚꯥꯖꯤꯅ ꯈꯔ ꯇꯩꯕꯤꯒꯦꯔꯥ? ꯀꯣꯟꯁꯤꯕꯨꯗꯤ ꯅꯃꯧꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯐꯦꯡꯉꯛꯑꯒꯦ." "ꯏꯃꯧꯕꯨ ꯆꯥꯛꯇꯣ ꯅꯁꯥꯒ ꯆꯥꯟꯅꯕ ꯆꯥꯡꯗ ꯆꯥꯕ ꯌꯥꯗ꯭ꯔꯣ?" "ꯚꯥꯖꯤ ꯈꯤꯇꯪ ꯆꯥꯒꯦ ꯈꯟꯕꯅꯤ ꯍꯦꯛꯇ ꯌꯥꯗꯕ, ꯃꯌꯥꯝ ꯍꯦꯛꯇ ꯆꯥꯁꯤꯟꯈꯤꯕ, ꯃꯧ ꯑꯣꯏꯔꯛꯄꯗꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯝ ꯅꯣꯏꯈꯠꯂꯕꯅꯦ ꯚꯥꯖꯤ." "ꯑꯗꯨꯗꯤ ꯆꯥꯕ ꯊꯛꯄꯗ ꯆꯦꯛꯁꯤꯟꯅ ꯏꯁꯥꯒꯤ ꯆꯥꯡ ꯈꯪꯅ ꯆꯥꯒꯗꯕꯅꯤ, ꯅꯥꯔꯛ ꯌꯦꯛꯂꯛꯂꯕꯗꯤ ꯅꯅꯦꯝ ꯑꯃ ꯂꯩꯗꯅ ꯏꯃꯧꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯅꯤꯁꯨ ꯅꯠꯇꯦ, ꯏꯃꯧꯇꯅꯤ ꯋꯥꯒꯗꯕ, ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯗ ꯆꯦꯛꯁꯤꯜꯂꯨꯀꯣ." "ꯍꯣꯏ ꯚꯥꯖꯤ ꯈꯔ ꯂꯩꯔꯗꯤ ꯏꯇꯩꯁꯨ ꯏꯆꯦ ꯄꯨꯔꯛꯑꯅꯤ, ꯑꯩꯈꯣꯏꯅ ꯁꯨꯔꯗꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯚꯥꯖꯤ." "ꯍꯣꯏ ꯍꯣꯏ ꯚꯥꯖꯤ ꯑꯩ ꯌꯥꯍꯧ ꯉꯟꯕꯒꯤ ꯆꯥꯛꯀ ꯇꯣꯛꯄꯁꯤꯗ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ, ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯨꯝꯃꯨꯈꯤꯒꯦ, ꯂꯨꯈꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯃꯅꯤꯡꯗ ꯊꯝꯕꯤꯔꯝꯃꯨ, ꯅꯃꯧ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯒ ꯑꯣꯏꯅ ꯐꯦꯡꯉꯒꯦ." "ꯍꯩ ꯂꯨꯈꯥꯛ ꯅꯝꯂꯒ ꯇꯨꯝꯕ ꯍꯧꯅꯗꯦꯀꯣ, ꯇꯨꯝꯅꯤꯡꯂꯕꯁꯨ ꯉꯥꯏꯍꯥꯛ ꯈꯥꯡꯂꯒ ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯂꯒ ꯍꯣꯔꯦꯟ ꯐꯥꯎꯕ ꯇꯨꯝꯒꯦꯁꯨ ꯇꯨꯝ." ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯂꯦꯝꯖꯧꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯛꯄꯗ ꯊꯣꯏꯕꯤꯗꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯝꯗꯈꯩ ꯑꯃꯨꯛ ꯎꯏꯗꯨ ꯂꯩꯔꯝꯃꯤ꯫ "ꯍꯩꯃꯥ ꯑꯊꯣꯛꯄꯒꯤ ꯏꯃꯧꯅꯤꯗꯅ ꯁꯤꯗꯤ, ꯆꯥꯛ ꯇꯣꯛꯄꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯝꯗ꯭ꯔꯤꯅꯦ, ꯑꯃꯨꯛ ꯎꯏꯗꯨ ꯂꯩꯔ ꯃꯥꯜꯂꯦꯅꯦ꯫ ꯍꯩ ꯃꯧ ꯆꯠꯂꯨ ꯆꯠꯂꯨ, ꯏꯃꯧꯅ ꯑꯗꯨꯛ ꯇꯨꯝꯅꯤꯡꯂꯕꯗꯨꯕꯨ ꯏꯀꯨ ꯂꯣꯏꯁꯤꯟꯕꯤꯔꯒꯦ, ꯆꯠꯂꯨ ꯆꯠꯂꯨ ꯇꯨꯝꯖꯔꯨꯔꯣ." "ꯍꯣꯏ ꯚꯥꯖꯤ, ꯚꯥꯖꯤꯅ ꯂꯣꯏꯁꯤꯟꯕ ꯇꯜꯂꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ, ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯇꯞꯅ ꯂꯣꯏꯁꯤꯜꯂꯒꯦ." "ꯍꯩ ꯆꯥꯛ ꯇꯣꯛꯄꯒꯤ ꯅꯈꯨꯠꯇꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯈꯣꯀꯣ." "ꯀꯔꯝꯅ ꯇꯧꯗꯧꯔꯤꯁꯦ ꯂꯨꯒꯗꯧꯔꯤꯗ, ꯃꯅꯦꯝ ꯑꯃ ꯂꯩꯗꯅ ꯏꯃꯧ ꯋꯥꯔꯛꯄꯤꯅꯤꯁꯨ ꯅꯠꯇꯦ, ꯑꯩꯅꯗꯤ ꯀꯝꯗꯧꯅ ꯋꯥꯔꯛꯂꯨꯅꯤ." ꯁꯣꯝꯗꯅ ꯄꯨꯔꯦꯜꯒ ꯊꯥꯅꯤꯜꯒꯗꯨ ꯁꯒꯣꯜ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛ ꯆꯪꯗꯨꯅ ꯄꯣꯠ ꯌꯣꯜꯂꯝꯃꯤ꯫ "ꯑꯗꯣꯝꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤ ꯀꯧꯊꯣꯛꯄꯤꯗꯣ ꯀꯧꯊꯣꯛꯄ ꯍꯧꯔꯗꯅ, ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯊꯣꯛꯂꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯉꯁꯤꯗꯤ." "ꯍꯣꯏ ꯇꯥꯆꯧ ꯑꯩ ꯂꯥꯎꯒꯦ, ꯃꯣꯏ ꯊꯣꯛꯂꯛꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ." "ꯍꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯉꯥꯔꯤ ꯌꯣꯟꯕ ꯂꯥꯛꯆꯔꯤꯌꯦ, ꯉꯥꯔꯤ ꯌꯣꯟꯕ ꯂꯧꯕꯤꯍꯧꯔꯣ ꯃꯌꯥꯝ ꯂꯧꯕꯤꯍꯧꯔꯣ, ꯂꯩꯅꯤꯡꯕ ꯃꯃꯜꯒꯤ ꯑꯗꯨꯝ ꯇꯝꯖꯒꯅꯤ, ꯉꯥꯔꯤ ꯃꯈꯜ 4 ꯁꯨꯏ, ꯑꯇꯥꯡꯕ ꯑꯍꯣꯡꯕ, ꯑꯗꯒꯤ ꯑꯂꯨꯗꯒꯤ ꯆꯦꯡ ꯍꯋꯥꯏꯗꯒꯤ ꯊꯨꯝ ꯊꯥꯎ ꯃꯣꯔꯣꯛ, ꯁꯣꯏꯖꯤꯟ ꯁꯣꯏꯕꯨꯝ ꯁꯣꯏꯗꯣꯟ, ꯉꯥꯐꯛ ꯉꯥꯀꯛ ꯂꯣꯏꯅ ꯁꯨꯅ ꯌꯣꯟꯖꯔꯤ, ꯃꯈꯜ ꯃꯈꯜ ꯁꯨꯅꯁꯨ ꯌꯣꯟꯖꯔꯤ, ꯂꯥꯛꯆꯔꯦ ꯂꯥꯛꯆꯔꯦ ꯃꯌꯥꯝꯒꯤ ꯉꯥꯔꯤ ꯌꯣꯟꯕ." ꯅꯨꯄꯤ ꯑꯃꯅ "ꯍꯩꯃꯥ ꯉꯥꯔꯤ ꯌꯣꯟꯕꯁꯦ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ, ꯅꯪꯍꯧꯗꯕ ꯇꯥꯔꯦ, ꯑꯃꯨꯛ ꯇꯥꯅ ꯊꯣꯛꯂꯨꯈꯤꯒꯦ." "ꯍꯣꯏ ꯏꯆꯦ ꯏꯅꯥꯎ ꯅꯣꯏꯕꯨ ꯉꯥꯔꯤ ꯌꯣꯟꯕ ꯂꯥꯛꯏꯅꯦꯍꯦ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯍꯣꯏ ꯏꯆꯦ ꯊꯣꯛꯂꯛꯑꯒꯦ." ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯂꯥꯎꯕꯗꯒꯤ ꯂꯩꯔꯛ ꯑꯗꯨ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡꯗꯨ ꯂꯣꯏꯅ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯄꯣꯠꯆꯩ ꯂꯩꯕ ꯊꯣꯛꯅꯔꯛꯇꯨꯅ ꯃꯤꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯊꯥꯅꯤꯜꯅ "ꯍꯣꯏ ꯏꯅꯦ ꯏꯟꯗꯣꯟ ꯃꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨ ꯄꯥꯈꯠꯄꯤꯒꯅꯨ, ꯄꯣꯠꯅ ꯆꯟꯗ ꯃꯈꯩ ꯌꯧꯖꯔꯤ, ꯑꯗꯨꯅ ꯄꯔꯦꯡ ꯁꯥꯟꯅꯣꯛꯇ ꯂꯦꯞꯄꯤꯌꯨ, ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯈꯣই ꯑꯗꯨꯝ ꯇꯝꯖꯔꯛꯀꯦ, ꯃꯌꯥꯝꯒꯤ ꯀꯣꯟꯅꯒꯗꯕ ꯆꯥꯡꯗꯅꯦ ꯄꯨꯖꯔꯛꯂꯤ, ꯐꯪꯍꯧꯔꯣꯏ ꯀꯥꯏꯅ ꯋꯥꯕꯤꯒꯅꯨ." ꯊꯥꯔꯤꯛꯅ
Ibungo Tanil inedi nangna laubasya thokna taba nungaizakre. Ine sakra phajarubagini pangtai thagatpiri. Inegi ichanupi ma lairibasya nangonda dum pirasira khalini inedi. Sorry adudi karaidagi aigidi nupi laijare. Inena ichanupi thajaga haragana itai moidong mangai. Puril yare nangi khadangdo kona mathang laktunu. Atai nupi singse lep tuna ngaraga lairise. Tanil wangang na ngang na pot singdu tambaloy sila duna. Iniindon maya pot loy na subire ko. Nupi man ho suri nakoy na sumna pulap pura galakpasya ay koy di utok na nungay zakre. Kay tel su nadre habag sukome. Tanil na hoy ne arak pa kudingi pot masing hindalang kadoribani. Ngasigi di amuhan kinabatauragi. Matangi sayo da amuk tingnerasi idairin sa. Tanil gi pagi pu wahida nupi singa dusu nok tun lehawi. Puril amadi Tanil Sagol thaudon lakpana nupi amana tunglomdagi. Hongari yon ba ibong? Tanil na taso mina kauri mali sagoldo umta khamuse. Laiza sor thabet honduna. Mina kauri si nanadu tadro. Tanil na tabay na dro sagol gari khamaga khum leisibo kaubung obra kaino. Yare se gari khwai digi hongba lupa anigi ga hawai alu morok lupa anigi da lehauge. Tanil na Konda na gahawtriba laidori potasiga hausi pot yam tangi tampam khangdi lupa manga gi unlo ho pot yon bai bu isada leizaba silsiga sanaba pot leizage haizabani masidi yadrabadi solhau batabani leisabi pot sotpi uni torodan ai pot pi banga maro hairo adoraga na kaithel satun leirudoi baidi leirusu gaino lupa ni pot tamla pring leisabi cinghan bisidi Ngasay makai purildi laizaki mataudu nokfei tauraduna thawai tana yengjaribani. Satkiba tare khalladuna tahata hairai. Tanil kothadana leitrasu poto sasa pironi. Holupani gi poti asu tamba hidre adunani. Purilsu sagol gari dudagi kumtharaktuna mahanoina poto zob hekta magi thokpa tammi. Koinu tajaw lupani gi pota lupa taragi sang olidu sindonga loina mangbu tare. Tanil na nganglibudu tada puril laijida onsinduna. Isal si posilo ado isal gi mingbu kari Laiza makuta parak pasil krado puril da piduna Ibung si ay yayaw pasil ni ay hen maawat padudi ibung na ay gi minghang bagi mamalga saksinarasi ko nasal gi mingdi Laiza kawi tu asigi layrak si janglaga niya tunggal humsubado ay koy gi yumni matang lakpada janglagpa kauni ko ho isal soydin zangagi Laiza su poto puduna hanna phawa yenglamda zatkri Yenglu yari nanga kado loi dik putar kari khongdi matungdadi nangna pot hon yawrat sendo loi mang putare purel ngasi laisa bu urubadagi monda amada nungaina nokfei ta tawdu laikri Tanilna kari mondrong no sing noisina hui mangak na be man kai no magi na mitni thoibi laikai gi laisabi khar khomjinduna sumang aduda kupsu sarami thoibi na noiba hausik nayum pan kiroi kaina khaliraba aduk liradubu Dim sisat pana ki bayadro. Ijalna. Ho inama yumbudi nachani hena paningabani na hana. Adanya nupana taisaba tek phangdaba adunani. Thadoina. Inama mawoibasibu nungaibadongna. Aidi khumu thoklo phau yumda dungai leikhi khali. Olai sabisa yum thok panthokpagi khunungai sidi thajadraganya aigoni yengjo. Hausik ining tamna janingbada cha sitningbada set nungai leiribasa noisu uriba natroba. Thadoina. Hoi inama budi laibak phabini aduna tungai leiba masana tabani ado inama nangse ibung thanil lobadagi aikhoina inama kaujabagi wani chahidi aikhoina langudong mani inama na asukana yum palai basina kaigino ba leisabigi punsi sa amu halakada basunate ho adu buro imani yak phuba isi adudane namdaningai tawraga ta thanil cheleiba ichana ado mawoi bani hena waramira baduga kaideno Mawoibani hena nungairami haraga ayukta khara wabai wani yumdaga lairamadi ngasi aina nungaina ining tamna lairibasa kasu phangamo ikoi magi khonthi sarga lairamdoini thadoina inama nangse tongdong yam gangi nabukse yam chami ijalna hema thadoi edi kabu kaw tanobi ga hising poto ngasi oramgani aikoi ni su potpang pan moina ngak talurasira hoine ikabu kawe edi inama adudi aikoi mohan kinaba tawrage hayeng sungan ta laki adudi ay lehre ko as ay di pukse tanek jasilure namidang saksu janing gadaw manji akoy hanubaduna karomdam sakrabasa yumnang hat lairoidabani
ꯊꯣꯏꯕꯤ ꯃꯪꯂꯦꯝ ꯖꯥꯎꯅ ꯃꯃꯧ ꯑꯁꯤ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯃꯀꯨꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯍꯧꯔꯛꯇꯨꯅ ꯃꯥꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯃꯈꯣꯏꯅ ꯁꯤꯡꯖꯨ ꯆꯥꯔꯝꯕꯒꯤ ꯀꯣꯟ ꯑꯃꯥꯡꯕꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯅꯤꯡ ꯂꯥꯛꯄꯗ ꯃꯀꯨꯁꯨ ꯍꯦꯛ ꯏꯪꯈꯣꯜ ꯇꯧꯔꯨꯕꯒꯤ ꯋꯥꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨ ꯂꯩꯔꯤꯉꯩ ꯃꯖꯤ ꯅꯪꯗꯤ ꯉꯁꯥꯏꯗꯤ ꯑꯩꯅ ꯀꯧꯔꯤꯕꯒꯁꯦ ꯑꯝꯇ ꯇꯥꯗꯈꯩ ꯁꯤꯗ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯐꯝꯃ ꯂꯩꯔꯝꯃꯤꯅꯣꯅꯦ꯫ ꯁꯤ ꯀꯣꯟ ꯑꯃꯥꯡꯕ ꯈꯔꯁꯦ ꯐꯦꯡꯗꯣꯛꯑꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯣ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯒꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯁꯨꯃꯥꯡ ꯊꯦꯂꯣꯛ ꯂꯝꯇꯨ ꯇꯥꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤꯅꯦ꯫ ꯊꯣꯏꯕꯤ ꯁꯥꯎꯅ ꯃꯖꯤ ꯑꯩꯁꯨ ꯈꯪꯉꯤ, ꯉꯁꯤꯈꯛ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯁꯤꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯁꯤ ꯐꯥꯎꯕ ꯀꯥꯟꯅꯗ꯭ꯔꯕꯗꯤ ꯃꯁꯤꯅ ꯑꯍꯜ ꯂꯃꯟ ꯌꯨꯝꯁꯤ ꯂꯩꯕꯒꯤ ꯀꯩꯕꯨ ꯀꯥꯟꯅꯔꯤꯒꯦ꯫ ꯃꯪꯂꯦꯝꯖꯥꯎ ꯃꯃꯧ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯌꯨꯝꯊꯪꯅꯕꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯍꯩ ꯌꯥꯔꯦ ꯏꯃꯧ ꯏꯕꯦꯝꯃ, ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ, ꯏꯀꯨ ꯇꯧꯕꯤꯔꯒꯦ꯫ ꯀꯔꯤ ꯑꯍꯜꯅꯣ ꯈꯪꯗꯦ, ꯃꯌꯦꯛꯇ ꯉꯥꯡꯗ꯭ꯔꯤꯈꯩ ꯚꯥꯞ ꯇꯥꯔꯣꯏꯕ, ꯂꯩꯃꯤꯟꯅꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤꯕ ꯑꯍꯟꯅꯤꯀꯣ ꯃꯁꯦ꯫ ꯃꯪꯂꯦꯝꯖꯥꯎ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯌꯥꯆꯪꯂꯛꯄꯒꯤ ꯂꯥꯏꯗꯨ ꯀꯠꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯊꯕꯛ ꯍꯜꯂꯛꯂꯗꯨꯅ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯕꯥꯖꯤꯅ ꯆꯥꯛ ꯊꯣꯡꯉꯝꯃꯤꯁꯤꯕꯣ, ꯅꯃꯧ ꯅꯨꯄꯤꯗꯤ? ꯍꯩꯃ, ꯏꯆꯥꯁꯤꯡ ꯍꯜꯂꯛꯂꯦꯗꯅ, ꯏꯃꯧꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯄꯥꯅ ꯄꯣꯊꯥꯍꯟꯈꯤꯕꯅꯤ, ꯉꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯄꯨꯔꯦꯜꯅ ꯃꯖꯤ ꯍꯧꯒꯠꯂꯣ, ꯆꯥꯛꯇꯣ ꯑꯩ ꯂꯣꯏꯁꯤꯟꯕꯤꯔꯒꯦ, ꯃꯁꯤ ꯄꯣꯊꯥꯔꯨꯔꯣ꯫ ꯍꯩ ꯌꯥꯔꯦ, ꯆꯥꯛꯁꯤꯗꯤ ꯂꯣꯏꯔꯕꯒꯨꯝꯕꯅꯤ, ꯏꯔꯨ ꯃꯥꯏꯊꯖꯒꯗꯕꯗꯣ ꯂꯨꯖꯊꯣꯛꯂꯨꯔꯣ, ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯕꯥꯖꯤ, ꯑꯗꯣ ꯆꯥꯛꯇꯨꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯏꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯑꯣꯏꯅ ꯊꯤꯔꯁꯨ ꯑꯩ ꯊꯤꯔꯒꯦ, ꯃꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯝꯃꯨ꯫ ꯍꯣꯏ꯫ ꯄꯨꯔꯦꯜ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯁꯥ ꯁꯦꯡꯗꯣꯛꯂꯨꯅꯕ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯪꯂꯦꯝꯖꯥꯎꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥ ꯑꯅꯤ ꯉꯥꯏꯕ ꯑꯣꯏꯅ ꯃꯪꯒꯣꯜꯗꯨꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯐꯝꯂꯤ꯫ ꯉꯁꯤꯗꯤ ꯃꯪꯂꯦꯝꯖꯥꯎ ꯃꯊ꯭ꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎꯗꯝꯖꯕ ꯍꯧꯔꯛꯏ꯫ ꯊꯥꯖꯃꯥꯟꯕꯤ, ꯅꯪꯗꯤ ꯉꯁꯤꯁꯨ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯝꯂꯤꯀꯣ꯫ ꯅꯪꯅ ꯄꯤꯛꯅ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕ ꯏꯆꯥ ꯑꯅꯤꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯕ ꯃꯇꯝꯗ ꯏꯃꯧ ꯂꯥꯛꯇꯨꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗꯒꯤ ꯍꯥꯡꯗꯨꯅ ꯂꯩꯍꯧꯔꯕ ꯃꯇꯝ ꯑꯁꯤ ꯃꯦꯟꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕ ꯉꯁꯤꯗꯤ ꯀꯥꯏꯔꯦ ꯊꯥꯖꯃꯥꯟꯕꯤ꯫ ꯉꯁꯤꯁꯨ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯃꯧ ꯑꯁꯤꯕꯨ ꯅꯪꯅ ꯅꯤꯡꯊꯤꯅ ꯋꯥꯔꯛꯄꯤꯗꯨꯅ ꯑꯐꯕ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯝꯒꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯂꯨꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯒꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯏꯆꯥ ꯑꯅꯤꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯊꯧꯅꯥꯗꯣ ꯏꯐꯝꯗ ꯄꯤꯌꯨꯀꯣ꯫ ꯏꯆꯥ ꯑꯆꯧꯕꯒꯤ ꯇꯪ ꯇꯥꯕ ꯑꯝꯇꯒ ꯈꯪꯂꯕꯗꯤ ꯑꯩꯁꯨ ꯅꯅꯥꯛꯇ ꯂꯥꯛꯄ ꯌꯥꯔꯦꯅꯦꯍꯦ ꯊꯥꯖꯃꯥꯟꯕꯤ꯫ ꯕꯥꯖꯤ, ꯃꯪꯂꯦꯝꯖꯥꯎ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯆꯥ ꯑꯅꯤꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯥꯅ ꯉꯥꯡꯂꯤꯕ ꯄꯨꯝꯕꯁꯨ ꯊꯥꯅꯤꯜ ꯑꯃꯗꯤ ꯄꯨꯔꯦꯜꯅ ꯂꯣꯏꯅ ꯇꯥꯍꯧꯔꯤꯕꯅꯤ꯫ ꯄꯨꯔꯦꯜꯅ ꯃꯁꯤ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ? ꯃꯪꯂꯦꯝꯖꯥꯎ ꯑꯃꯨꯛꯇ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯋꯥꯕ ꯁꯛꯐꯝ ꯎꯠꯊꯣꯛꯇꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯔꯛꯄꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯥꯁꯨ ꯈꯥꯝꯕ ꯌꯥꯗ ꯁꯤꯟꯊꯗꯨꯅ ꯏꯆꯥ ꯑꯅꯤ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯄꯥ ꯀꯔꯤꯒꯤ ꯋꯥꯒꯗꯧꯔꯤꯕꯅꯣ? ꯊꯥꯅꯤꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯄ꯭ꯔꯔꯨꯞ ꯆꯪꯈꯤꯗꯨꯅ ꯇꯨꯝꯗꯨ ꯂꯩꯔꯤꯕ ꯊꯣꯏꯕꯤꯕꯨ ꯍꯦꯛꯇ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯁꯦ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯇꯨꯝꯃꯒ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤꯁꯦ ꯇꯨꯝꯅꯤꯡꯗꯨꯅ ꯇꯨꯝꯂꯤꯕ꯭ꯔꯣ? ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯨꯝꯂꯤꯕꯅꯤ꯫ ꯅꯨꯄꯤꯅ ꯅꯆꯤꯟꯗꯨ ꯀꯟꯕ ꯍꯧꯅꯕ꯭ꯔꯥ? ꯅꯪ ꯉꯁꯤꯗꯤ ꯅꯪ ꯏꯃꯥ! ꯃꯪꯂꯦꯝꯖꯥꯎꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯩ ꯏꯄꯥꯒꯤ ꯇꯣꯝꯕ, ꯏꯃꯧꯗ ꯐꯨꯕꯤꯅꯨꯅꯦ ꯅꯪꯕ꯫ ꯌꯥꯔꯦ ꯕꯥꯖꯤꯁꯨ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯕꯒ ꯁꯥꯕꯤꯔꯛꯀꯅꯨ꯫ ꯑꯩꯕꯨ ꯐꯨꯅꯕ ꯕꯥꯖꯤꯅ ꯅꯆꯥꯅꯨꯄꯥꯁꯤꯗ ꯄꯥꯎ ꯇꯝꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯃꯔꯣꯏꯗꯣꯔꯤꯕ ꯑꯍꯜꯅꯤ꯫ ꯁꯤꯒꯦ ꯍꯥꯏꯔꯒ ꯀꯣꯛ ꯁꯤꯈ꯭ꯔꯣ, ꯃꯤꯅꯨ ꯈꯥꯡꯕꯣꯏꯗꯨꯅ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯊꯥꯅꯤꯜꯅ ꯃꯁꯤ ꯊꯛꯁꯤ ꯈꯥꯁꯤꯒꯁꯨ ꯈꯪꯗꯕ ꯁꯥꯗꯅ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯅ ꯊꯣꯏꯕꯤꯕꯨ ꯐꯨꯊꯔꯛꯂꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎꯅ ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯏꯃꯧꯗ ꯑꯗꯨꯝꯅ ꯐꯨꯒꯅꯨꯅꯦ꯫ ꯍꯦ ꯍꯅꯨꯕ, ꯅꯪ ꯈꯪꯂꯛꯀꯅꯨ, ꯅꯆꯥꯅꯨꯄꯥꯁꯤꯅꯅꯦ ꯑꯩ ꯍꯥꯠꯂꯒ ꯅꯪ ꯄꯦꯜꯂꯒꯗꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯕꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡꯗ ꯄꯨꯔꯦꯜꯁꯨ ꯈꯥꯡꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯀꯥ ꯑꯣꯏꯔꯕꯁꯨ ꯃꯥ ꯆꯪꯂꯛꯇꯨꯅ
ꯃꯄꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯅꯤꯜꯅ ꯊꯣꯏꯕꯤꯕꯨ ꯐꯨꯔꯤꯕꯗꯨ ꯈꯥꯝꯂꯨꯗ꯭ꯔꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯅꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯨꯗ꯭ꯔꯤ꯫ ꯊꯥꯅꯤꯜ ꯑꯍꯤꯡ ꯊꯦꯡꯂꯐꯥꯎ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯥ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯂꯨꯛ ꯑꯃ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯃꯪꯂꯦꯝꯖꯥꯎꯒꯤ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯊꯥꯅꯤꯜꯅ "ꯕꯥꯖꯤ." ꯃꯪꯂꯦꯝꯖꯥꯎꯁꯨ ꯎꯏꯊꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯗꯨ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯌꯦꯡꯂꯛꯏ꯫ "ꯕꯥꯖꯤ, ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯑꯍꯤꯡ ꯑꯁꯤꯗ ꯏꯆꯥꯅ ꯏꯄꯥꯒꯤ ꯆꯥꯛ ꯑꯃꯨꯛ ꯁꯦꯝꯂꯨꯔꯤꯕ꯭ꯔꯣ? ꯄꯣꯊꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ." ꯊꯥꯅꯤꯜ ꯀꯞꯇꯨꯅ "ꯅꯣꯡꯃꯇ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯗꯕ ꯃꯥꯁꯤꯅ ꯉꯁꯤ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈ꯭ꯔꯒ ꯅꯆꯥ ꯀꯝꯗꯧꯅ ꯄꯣꯊꯥꯎ ꯍꯥꯏꯕꯅꯣ ꯕꯥꯖꯤ? ꯏꯄꯥꯒꯤ ꯑꯇꯣꯞꯄ." ꯄꯨꯔꯦꯜꯁꯨ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯝꯕꯅ ꯃꯄꯥꯒ ꯃꯅꯥꯎꯒꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ "ꯕꯥꯖꯤ, ꯅꯆꯥ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯉꯩ ꯃꯁꯤꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗꯧꯔꯤꯕꯅꯣ? ꯆꯥꯛꯁꯤ ꯏꯜꯂꯒꯦ, ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯅꯕ ꯇꯧꯁꯤ꯫ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯕꯥꯖꯤ ꯅꯪꯅꯤ꯫ ꯑꯗꯨꯅ ꯕꯥꯖꯤ, ꯅꯪ ꯍꯛꯆꯥꯡ ꯁꯣꯟꯊꯕ ꯌꯥꯗꯤꯌꯦ." "ꯑꯣ, ꯃꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯇꯥꯏꯕꯪꯅ ꯏꯆꯥ ꯑꯐꯕ ꯄꯣꯛꯄ ꯍꯥꯏꯅ ꯇꯥꯟꯅꯔꯤꯕꯁꯦ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯃꯥ ꯌꯥꯎꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯏꯄꯥ ꯐꯪꯂꯦꯅꯦ." ꯊꯥꯅꯤꯜꯅ "ꯕꯥꯖꯤ, ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯅꯃꯧ ꯁꯤꯒꯂꯤꯁ ꯀꯩꯁꯨ ꯍꯥꯏꯗꯨꯅ ꯅꯇꯣꯝꯇ ꯋꯥꯅ ꯂꯩꯔꯝꯂꯤꯕ? ꯅꯁꯥꯗ ꯃꯁꯤꯅ ꯋꯥꯔꯧꯕ꯭ꯔꯥ? ꯍꯩ ꯑꯉꯥꯎꯕ, ꯏꯆꯥꯗꯨꯕꯨ ꯀꯔꯤꯒꯤ ꯏꯄꯥꯅ ꯋꯥꯔꯧꯒꯅꯤ ꯍꯥꯏꯒꯦ? ꯏꯃꯧ ꯑꯁꯦ ꯊꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦꯅꯦ꯫ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕꯒꯤ ꯇꯧꯖꯔꯤꯕꯅꯤ꯫ ꯃꯇꯨꯡꯗ ꯏꯃꯧꯗꯨ ꯐꯨꯒꯅꯨꯀꯣ꯫ ꯂꯥꯎ ꯏꯄꯥ ꯏꯆꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯨꯔꯁꯤ꯫ ꯅꯈꯣꯏꯁꯨ ꯑꯃꯠꯇ ꯆꯥꯔꯝꯈꯤꯔꯣꯏ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯑꯍꯤꯡꯗꯨꯗ ꯅꯨꯡꯁꯤꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯔꯦꯜꯁꯨ ꯊꯥꯅꯤꯜꯅ ꯅꯨꯄꯤ ꯄꯨꯔꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ "ꯅꯖꯥꯎ, ꯅꯅꯥꯎꯅ ꯍꯥꯏꯖꯔꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨꯗ꯫ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅꯗꯤ ꯕꯥꯖꯤꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯕꯥꯖꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯃꯛꯇ ꯋꯥꯖꯔꯛꯂꯕ ꯕꯥꯖꯤꯅꯤ꯫ ꯕꯥꯖꯤꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯅꯖꯥꯎ ꯅꯪ ꯅꯨꯄꯤ ꯊꯤꯔꯣꯕ꯫ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯕꯥꯖꯤꯕꯨ ꯃꯣꯏ ꯃꯤꯅꯣꯛ ꯑꯃꯨꯛꯇ ꯅꯣꯛꯍꯟꯁꯦ꯫ ꯑꯩ ꯕꯥꯖꯤꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯗꯨ ꯂꯩꯕ ꯇꯁꯦꯡꯅ ꯅꯅꯥꯎ ꯉꯝꯗ꯭ꯔꯦ." ꯄꯨꯔꯦꯜꯁꯨ ꯃꯅꯥꯎꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯃꯄꯥꯒꯤ ꯈꯟꯗꯨꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯍꯦ ꯍꯅꯨꯕ, ꯐꯤ ꯃꯣꯠꯄꯁꯤꯡꯁꯦ ꯁꯨꯗꯣꯛꯁꯣ꯫ ꯁꯤꯗ ꯑꯁꯤꯟꯅꯕꯅ ꯀꯜꯂꯤꯕ꯫ ꯍꯣꯔꯦꯟ ꯅꯆꯥꯅꯤꯗꯨꯅ ꯌꯨꯝꯁꯤ ꯂꯥꯛꯅ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯐꯠꯇ ꯄꯥꯎ ꯃꯌꯥꯝ ꯆꯥꯛꯅ ꯇꯝꯒꯗꯕ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤ ꯅꯊꯤꯕꯣꯡ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯕ ꯄꯥꯝꯃꯨꯔꯕꯅꯤ ꯑꯩꯗꯤ." ꯃꯪꯂꯦꯝꯖꯥꯎ ꯃꯥꯅ ꯁꯨꯛ ꯅꯨꯡꯁꯤꯅ ꯃꯆꯥ ꯅꯤꯡꯒꯣꯜꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯃꯃꯧ ꯑꯁꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤ ꯃꯥ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯜꯁꯤꯒꯤ ꯃꯃꯧ ꯄꯨꯔꯛꯇꯨꯅ ꯂꯩꯈꯥꯏ ꯑꯃꯠꯇꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯗꯨꯅ ꯁꯦꯡꯕꯤꯔꯝꯒꯦ ꯈꯟꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯔꯦꯜꯅ ꯂꯥꯏꯖꯒꯤ ꯋꯥꯔꯤ ꯍꯧꯗꯣꯛꯇꯨꯅ ꯃꯪꯂꯦꯝꯖꯥꯎꯅ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯨꯅ ꯂꯨꯍꯣꯡꯅ ꯃꯇꯝꯁꯨ ꯂꯦꯞꯂꯝꯃꯤ꯫ ꯄꯤꯌꯥꯏꯅꯨꯅ "ꯏꯃꯥꯒꯤ ꯂꯥꯏꯖ, ꯄꯣꯛꯄꯗꯒꯤ ꯅꯅꯤꯡ ꯊꯨꯡꯖꯔꯛꯇ꯭ꯔꯕ ꯏꯆꯥꯅꯤ꯫ ꯏꯆꯥꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯐꯝꯗ ꯏꯃꯥꯅ ꯄꯤꯅꯤꯡꯕ ꯇꯝꯅꯤꯡꯕꯗꯤ ꯀꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯃꯥꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯃꯁꯛ ꯊꯣꯛꯄ ꯈꯨꯗꯣꯜ ꯑꯃꯠꯇꯁꯨ ꯏꯃꯥꯅ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯦ꯫ ꯏꯃꯥ, ꯑꯩ ꯑꯍꯦꯟꯕ ꯀꯩꯁꯨ ꯄꯥꯝꯗꯤꯌꯦ꯫ ꯑꯩꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯖꯕꯁꯨ ꯏꯃꯥꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯅꯕꯅꯤꯅꯦ꯫ ꯅꯤꯡꯉꯣꯜꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗ꯭ꯔꯕꯗꯤ ꯇꯧꯍꯩꯗꯦꯅꯦ꯫ ꯏꯃꯥꯒꯤ ꯂꯥꯏꯖ ꯏꯃꯥꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯅꯕꯅꯤꯅꯦ꯫ ꯅꯤꯡꯉꯣꯜꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗ꯭ꯔꯕꯗꯤ ꯇꯧꯍꯩꯗꯦꯅꯦ ꯏꯃꯥꯒꯤ ꯂꯥꯏꯖ꯫ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯑꯉꯝꯕ ꯈꯔ ꯄꯤꯕꯤꯔꯤꯕꯁꯤꯅ ꯄꯦꯟꯊꯣꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯇꯝꯗ ꯏꯆꯥꯒꯤ ꯑꯐꯕ ꯂꯤꯆꯠ ꯁꯥꯖꯠꯇ ꯃꯤꯅ ꯏꯆꯥꯕꯨ ꯁꯛꯅ ꯁꯣꯟꯅꯍꯜꯂꯨꯀꯣ꯫ ꯂꯩꯔꯝꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯕꯨ ꯅꯪꯅ ꯑꯩꯈꯣꯏꯃꯛꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯤꯅ ꯃꯕꯨꯛ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯕꯤꯒꯗꯕꯅꯤꯀꯣ꯫ ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥ ꯈꯛꯇ ꯌꯨꯝꯁꯤ ꯂꯩꯍꯧꯔꯅꯤꯀꯣ꯫ ꯅꯆꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯃꯥ, ꯅꯪ ꯀꯞꯀꯅꯨꯀꯣ꯫ ꯍꯩ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯏꯆꯥ ꯅꯤꯡꯉꯣꯜꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯒꯕꯨ ꯀꯔꯤ ꯀꯞꯂꯨꯅꯤ ꯍꯥꯏꯒꯦ? ꯏꯆꯥꯅ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯅꯀꯨ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗꯣ ꯏꯃꯥꯅ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯝꯃꯤ꯫
ꯃꯇꯝ ꯃꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯄꯨꯔꯦꯜꯁꯨ ꯂꯥꯏꯖꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯏꯕꯨꯡ ꯕꯥꯖꯤꯗꯨꯕꯨ ꯇꯨꯝꯂꯝꯂꯗ꯭ꯔꯣ? ꯇꯨꯝꯂꯝꯕꯁꯨ ꯌꯥꯔꯦ꯫ ꯂꯨꯍꯣꯡꯕꯩ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯕꯥꯖꯤꯁꯨ ꯋꯥꯖꯔꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯕꯥꯖꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯕꯅꯤ꯫ ꯑꯗꯣ ꯂꯥꯛꯑꯣ꯫ ꯀꯥꯏꯗꯅꯣ ꯍꯤꯡꯁꯤꯗ? ꯕꯥꯖꯤ ꯈꯨꯔꯨꯝꯃꯨꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯃꯆꯥ ꯃꯎ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯍꯧꯒꯗꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯤ꯫ ꯑꯗꯨꯅ ꯕꯥꯖꯤꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒꯅꯦ ꯈꯨꯔꯨꯝꯂꯒ ꯕꯣꯔ ꯅꯤꯗꯣꯏꯅꯤ, ꯂꯥꯛꯑꯣꯁꯤ꯫ ꯄꯨꯔꯦꯜ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗ ꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯨꯔꯦꯜꯒ ꯂꯥꯏꯖꯒꯗꯨ ꯌꯦꯡꯅꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯊꯥꯅꯤꯜꯒ ꯃꯪꯂꯦꯝꯖꯥꯎꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎꯅ "ꯍꯩꯃꯥ, ꯅꯈꯣꯏꯕꯨ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ? ꯍꯣꯏ ꯕꯥꯖꯤ, ꯅꯃꯧ ꯅꯨꯄꯤꯅ ꯕꯥꯖꯤꯕꯨ ꯈꯨꯔꯨꯝꯒꯦ ꯍꯥꯏꯔꯤ꯫ ꯃꯪꯂꯦꯝꯖꯥꯎ ꯍꯔꯥꯎꯅ "ꯏꯃꯧꯅ ꯑꯩꯕꯨ ꯈꯨꯔꯨꯝꯒꯦ ꯍꯥꯏꯔꯤꯕ?" ꯂꯥꯏꯖ ꯃꯀꯨꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ "ꯕꯥꯖꯤ, ꯅꯃꯧꯗꯤ ꯉꯁꯤꯗ ꯌꯨꯝꯁꯤꯗ ꯈꯣꯡꯗꯥꯖꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯃꯧꯗ ꯕꯥꯖꯤꯅ ꯑꯐꯕ, ꯃꯇꯤꯛ ꯆꯥꯕ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯅꯕ ꯊꯧꯅꯥꯗꯣ ꯍꯥꯞꯄꯤꯌꯨ." ꯃꯪꯂꯦꯝꯖꯥꯎ ꯃꯃꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ "ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯧꯁꯤꯗꯤ, ꯏꯃꯧꯒꯤ ꯋꯥꯍꯩꯗ ꯏꯀꯨ ꯊꯝꯃꯣꯏꯁꯦ ꯄꯦꯜꯂꯦ ꯉꯁꯤꯗꯤ꯫ ꯕꯥꯖꯤ, ꯅꯃꯧꯅ ꯇꯧꯕ ꯁꯦꯕꯥꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯏꯃꯧꯅ ꯇꯧꯕ ꯁꯦꯕꯥꯗꯕꯨ ꯏꯀꯨꯅ ꯀꯔꯤꯒꯤ ꯄꯦꯜꯂꯣꯏ ꯍꯥꯏꯒꯦ? ꯁꯦꯁꯦ, ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨ, ꯅꯅꯦꯝ ꯑꯁꯤꯒꯤ ꯅꯣꯛꯃꯤꯕ ꯁꯛꯇꯝ ꯑꯁꯦ꯫ ꯌꯨꯝꯁꯤꯗ ꯅꯅꯦꯝ ꯂꯩꯔꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯏꯃꯧꯅ ꯄꯨꯛꯅꯤꯡ ꯆꯪꯅꯅꯦ ꯈꯨꯔꯨꯝꯖꯧꯁꯦ꯫ ꯂꯥꯏꯖꯁꯨ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯈꯨꯔꯨꯝꯖꯩ꯫ ꯃꯪꯂꯦꯝꯖꯥꯎꯁꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯅꯕ ꯆꯪꯈ꯭ꯔꯤ꯫ ꯊꯥꯅꯤꯜꯅ "ꯑꯩꯗꯤ ꯏꯇꯩꯃ ꯅꯪꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯌꯥꯝ ꯁꯥꯊꯤꯕꯤ ꯅꯨꯄꯤꯒ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯁꯥꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕꯩ ꯋꯥꯅꯤ꯫ ꯀꯂꯛꯆꯩ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯔꯥꯏꯕꯛ ꯈꯨꯐꯁꯦ꯫ ꯅꯨꯄꯤ ꯐꯪꯗꯕꯅ ꯌꯥꯝ ꯂꯛꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯩꯔꯛꯄ꯭ꯔꯥ? ꯅꯩꯔꯦ, ꯂꯩꯅꯥꯡ ꯅꯥꯈꯩ ꯅꯩꯔꯦ꯫ ꯉꯥ ꯐꯥꯕ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯑꯗꯨ ꯏꯇꯩꯃ, ꯅꯅꯥꯎ ꯅꯨꯄꯤ ꯀꯣꯛꯀꯤ ꯑꯅꯥꯕ ꯂꯩꯕꯤꯁꯦ ꯏꯇꯩꯃꯅ ꯈꯔ ꯋꯥꯔꯛꯄꯤ ꯇꯥꯔꯦ꯫ ꯇꯥꯆꯧꯗꯧꯅ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯅꯕ꯫ ꯑꯗꯨꯒꯤꯗꯤꯅꯦ ꯅꯇꯩꯃ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯂꯩꯔꯛꯀꯦ ꯌꯦꯡꯉꯣ, ꯀꯨꯝꯍꯩ ꯌꯦꯡꯉꯣ." ꯄꯨꯔꯦꯜꯅ "ꯀꯨꯝꯍꯩ ꯌꯦꯡꯅꯕ ꯑꯩꯈꯣꯏꯗꯤ ꯇꯨꯝꯕ ꯆꯪꯉꯦꯍꯦ꯫ ꯑꯩ ꯅꯨꯄꯤ, ꯅꯪꯗꯤ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯥ? ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯦꯕꯣ." ꯊꯥꯅꯤꯜꯅ "ꯁꯤꯌ, ꯁꯛꯇꯥ ꯑꯁꯤꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯪꯍꯜꯂꯝꯗꯅꯒ꯫ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯇꯥꯔꯛꯈꯤꯁꯅꯨ, ꯑꯩꯅ ꯑꯃꯨꯛ ꯅꯩꯈꯥꯏꯔꯛꯄꯗꯤ ꯌꯦꯡꯉꯨꯗꯅ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯪꯂꯦꯝꯖꯥꯎꯅ ꯌꯥꯍꯧꯔꯛꯄꯗ ꯇꯨꯜꯁꯤꯕꯣꯡꯗꯨꯗ ꯗꯨꯛ ꯀꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯃꯧꯅ ꯅꯤꯡꯊꯤꯅ ꯇꯩꯔꯝꯂꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯁꯨꯔꯖꯗꯦꯕꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯕꯒ ꯃꯃꯧꯅ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯃꯧꯗꯤ ꯌꯥꯍꯧꯕꯨ ꯊꯣꯛꯅ ꯉꯜꯂꯝꯂꯦꯗꯅ꯫ ꯍꯌꯦꯡꯈꯩꯗꯤ ꯉꯟꯅ ꯌꯥꯍꯧꯗ꯭ꯔꯕꯁꯨ ꯌꯥꯏꯗ, ꯏꯃꯧ ꯅꯥꯔꯛꯀꯅꯤ." "ꯕꯥꯖꯤ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯌꯥꯍꯧꯕ ꯃꯇꯝꯅꯤ." ꯊꯥꯅꯤꯜꯅ "ꯀꯩꯅꯣ ꯏꯃꯨꯡꯁꯤ ꯉꯁꯤꯗꯤ ꯍꯩꯅꯝ ꯂꯩꯅꯝꯅ ꯊꯜꯂꯤꯗ?" ꯄꯨꯔꯦꯜꯅ "ꯑꯁ, ꯅꯁꯛꯇꯨꯒ ꯆꯠꯂꯨꯅꯦꯍꯦ, ꯃꯪꯒꯣꯜ ꯑꯣꯏꯔꯣꯏ." ꯂꯥꯏꯖꯅ "ꯊꯥꯅꯤꯜ, ꯅꯁꯥꯒꯗꯣ ꯁꯦꯡꯗꯣꯛꯂꯨꯔꯣ, ꯏꯇꯩꯃꯅ ꯆꯥ ꯂꯣꯟꯗꯨꯅ ꯊꯝꯂꯕꯅꯤ." "ꯍꯣꯏ ꯏꯇꯩꯃ, ꯄꯨꯟꯁꯤꯁꯦ ꯏꯇꯨꯅ ꯂꯣꯟꯕ ꯆꯥ ꯊꯛꯇ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯏꯇꯩꯃꯅ ꯂꯣꯟꯕ ꯆꯥ ꯊꯛꯇꯗꯧꯔꯦ꯫ ꯆꯥꯛꯄ ꯃꯤꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯤꯀꯣ, ꯃꯅꯥꯎ ꯅꯨꯄꯤꯅ ꯂꯣꯟꯕ ꯆꯥ ꯊꯛꯄ ꯐꯪꯗꯕꯒꯤ." ꯃꯌꯥꯝꯁꯨ ꯊꯥꯅꯤꯜꯒꯤ ꯐꯥꯒꯤ ꯄꯨ ꯋꯥꯍꯩꯗ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯛꯄꯗ ꯊꯣꯏꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯔꯨꯖꯔꯒ ꯐꯅꯦꯛꯇꯨ ꯕꯥꯔꯇꯤꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯂꯥꯏꯖꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ "ꯏꯅꯥꯎ, ꯅꯪ ꯉꯥꯏꯈꯣ." "ꯏꯆꯦ, ꯀꯩꯗꯧꯔꯦ?" "ꯏꯔꯨꯖꯔꯒ ꯕꯥꯔꯇꯤꯟꯗ ꯐꯅꯦꯛ ꯆꯣꯠꯄꯁꯦ ꯑꯁꯨꯝꯅ ꯊꯝꯂꯝꯕ ꯍꯧꯅꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯁꯨꯗꯣꯛ." "ꯏꯆꯦ, ꯁꯤꯒꯤꯕꯨ ꯏꯀꯨ ꯏꯕꯨꯡꯉꯣꯅ ꯑꯗꯨꯝ ꯁꯨꯈꯤꯗꯧ ꯂꯩꯔꯕꯅꯤ꯫ ꯏꯆꯦꯒꯤꯁꯨ ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯗꯨꯝ ꯊꯝꯂꯝꯃꯣ, ꯏꯀꯨꯅ ꯑꯗꯨꯝ ꯁꯨꯈ꯭ꯔꯗꯧꯅꯤ." "ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ?" "ꯏꯆꯦ, ꯉꯔꯥꯡꯗꯤ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯌꯥꯝꯅꯁꯨ ꯑꯍꯦꯞꯄ ꯁꯥꯕꯤꯔꯛꯀꯅꯨꯗ꯫ ꯑꯩꯁꯤ ꯀꯅꯥꯅꯣ? ꯌꯥꯝ ꯊꯨꯅꯅꯦ ꯑꯩꯅ ꯊꯣꯛꯂꯕꯗ ꯐꯅꯦꯛꯁꯦ ꯁꯨꯔꯝꯒꯗꯕꯅꯤ꯫ ꯍꯦꯛ ꯁꯨꯔꯝꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣ." ꯃꯁꯤꯁꯨ ꯂꯥꯛꯄꯒ ꯍꯩꯄꯥꯃꯨꯛ ꯁꯥꯖꯤꯜꯂꯤ, ꯃꯣꯏ ꯑꯔꯤꯕꯤꯒꯤ ꯍꯧꯅꯕꯤ꯫ ꯑꯩꯕꯨ ꯐꯅꯦꯛꯁꯤ ꯁꯨ ꯇꯥꯔꯤꯕꯣ ꯇꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯂꯥꯏꯖꯅ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯊꯣꯏꯕꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯄꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯝꯗꯧꯅ ꯆꯨꯝꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯁꯨ ꯂꯥꯏꯖꯅ ꯇꯧꯈꯤꯕꯅ ꯊꯣꯏꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯄꯒꯤ ꯇꯥꯟꯖꯥꯅꯤ ꯊꯥꯅꯤꯜꯒ ꯄꯨꯔꯦꯜꯒꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯆꯠꯈ꯭ꯔꯤ꯫ ꯊꯣꯏꯕꯤꯅ "ꯕꯥꯖꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯂꯥꯛꯂꯕꯅꯤꯅ ꯕꯥꯖꯤꯁꯨ ꯋꯥꯔꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯒ ꯅꯆꯥꯅꯨꯄꯥꯒꯤ ꯐꯤ ꯑꯃꯣꯠꯄꯁꯦ ꯈꯔ ꯑꯝꯇ ꯁꯨꯗꯣꯛꯄꯤꯌꯨ ꯕꯥꯖꯤ." ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯂꯥꯏꯖꯅ ꯇꯥꯞꯑꯣꯛꯇꯨꯅ "ꯍꯦꯉꯥꯡ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ?" "ꯏꯆꯦ, ꯀꯩꯅꯣꯗ, ꯑꯩꯒꯤ ꯊꯕꯛꯇꯁꯨ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ,
ꯏꯆꯦꯅ ꯑꯍꯟ ꯑꯣꯏꯖꯔꯕꯁꯨ ꯉꯔꯥꯡꯇꯅꯤ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕ ꯑꯗꯨꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯕꯤꯔꯛꯀꯅꯨ ꯉꯔꯥꯡꯇ ꯂꯥꯛꯄ ꯑꯣꯏꯔꯕꯁꯨ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯍꯟ ꯅꯪꯅ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯅꯤ ꯅꯪꯅ ꯁꯣꯏꯔꯕꯗꯤ ꯑꯩꯅ ꯆꯨꯝꯊꯣꯛꯄꯒꯤ ꯍꯛ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯉꯁꯤꯗꯒꯤ ꯕꯥꯖꯤꯗ ꯊꯕꯛ ꯑꯝꯇ ꯇꯧꯍꯟꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕ ꯄꯣꯛꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤ ꯕꯥꯖꯤ ꯀꯩꯅꯣ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯃꯧꯁꯤꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯕꯥꯖꯤꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯐꯤꯁꯦ ꯁꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯨꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯏꯃꯧꯁꯥ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣꯁꯤ ꯏꯀꯨ ꯐꯤꯁꯦ ꯁꯨꯔꯒꯦ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯅꯔꯅꯨꯀꯣ ꯂꯥꯏꯖꯟ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤꯁꯤꯡꯗꯨꯕꯨ ꯇꯥꯛꯃꯨꯟꯗꯨꯅ ꯕꯥꯖꯤ ꯅꯃꯧꯗꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯒ ꯊꯛꯈꯥ ꯀꯥꯏꯗꯅ ꯆꯠꯄꯁꯦ ꯇꯁꯦꯡꯅ ꯄꯥꯝꯖꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯨꯝꯕꯥꯟꯗꯤ ꯅꯃꯧ ꯄꯥꯝꯖꯗꯦ ꯑꯣ ꯏꯆꯦꯒꯤꯁꯤꯗꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯤꯡꯅꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯀꯩꯅꯣ ꯅꯍꯥꯟꯈꯩ ꯏꯆꯦ ꯂꯥꯛꯇꯕꯒꯤ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯗꯅ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ ꯐꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯍꯅꯨ ꯍꯅꯥꯒꯤ ꯁꯦꯕꯥꯒ ꯇꯧꯖꯅꯤꯡꯗꯦ ꯀꯗꯥꯏ ꯐꯤꯗꯨ ꯄꯤꯔꯣ ꯑꯩꯈꯣꯏꯁꯨ ꯏꯈꯨꯠ ꯄꯥꯜꯂꯤ ꯁꯨꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈꯤ ꯃꯪꯂꯦꯝꯖꯥꯎꯁꯨ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯅꯕꯨ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯇꯣꯉꯥꯟ ꯆꯥꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯟ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩ ꯅꯨꯡꯊꯤꯜꯗꯨꯗ ꯃꯥꯅ ꯍꯥꯟꯅ ꯃꯇꯩ ꯃꯅꯥꯎꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯤ ꯂꯥꯏꯖꯅ ꯕꯥꯖꯤ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯁꯦ ꯍꯥꯏꯕꯅꯣ ꯁꯨꯅꯤꯡꯗꯕ ꯃꯤꯁꯨ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯕꯥꯖꯤꯕꯨ ꯅꯃꯧꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯈꯟꯗꯨꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯏꯀꯨꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨ ꯍꯣꯏ ꯕꯥꯖꯤ ꯂꯥꯏꯖ ꯊꯣꯏꯕꯤꯅ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯑꯗꯣ ꯇꯣꯉꯥꯟꯗꯤ ꯆꯥꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯆꯥꯛ ꯊꯣꯡꯂꯝꯕꯒꯤ ꯆꯥꯛꯁꯪꯗ ꯆꯥꯔꯤꯕꯁꯤꯅ ꯀꯅꯥ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯁꯥ ꯅꯁꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯊꯣꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯃꯤꯅꯥꯏ ꯅꯠꯇꯤꯌꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯗꯧꯔꯤ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯍꯌꯦꯡꯃꯛ ꯆꯥꯛꯁꯪ ꯐꯖꯕ ꯑꯃ ꯁꯥꯗꯣꯛꯂꯒ ꯃꯃꯥꯡꯗ ꯇꯣꯉꯥꯟ ꯆꯥꯊꯣꯛꯀꯦꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯅꯤꯜꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯀꯥꯗ ꯆꯪꯂꯛꯂꯒ ꯊꯣꯏꯕꯤꯅ ꯊꯥꯅꯤꯜ ꯆꯥꯛꯇꯣ ꯃꯤꯒꯤ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯥꯕꯤꯔꯨꯔꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯇꯣꯉꯥꯟꯅ ꯊꯣꯡꯂꯒ ꯁꯤꯗ ꯊꯝꯂꯕꯅꯤ ꯀꯔꯤꯒꯤ ꯅꯪꯗꯤ ꯆꯥꯛ ꯇꯣꯉꯥꯟꯅ ꯊꯣꯡꯉꯤꯗꯤ ꯍꯣꯟꯗꯣꯏꯅ ꯇꯩꯃꯁꯦ ꯉꯔꯥꯡꯗꯣ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯑꯩ ꯄꯥ ꯌꯥꯝ ꯁꯥꯏ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯊꯣꯡꯂꯤꯕ ꯅꯪ ꯇꯣꯉꯥꯟꯅ ꯌꯥꯝ ꯆꯥꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯅꯪ ꯑꯩꯅ ꯅꯄꯥꯝꯗ ꯊꯤꯟꯕꯤꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯊꯥꯅꯤꯜ ꯀꯩꯅꯣ ꯏꯄꯥꯝꯗꯒꯤ ꯏꯟꯊꯣꯔꯛꯂꯕꯤ ꯑꯩꯅ ꯀꯝꯗꯧꯅ ꯏꯄꯥꯝꯗ ꯆꯪꯂꯨꯒꯗꯧꯔꯤꯕꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯊꯣꯛꯄ ꯀꯥꯏꯔꯝ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯅ ꯊꯣꯏꯕꯤꯕꯨ ꯃꯄꯥꯟꯗ ꯏꯟꯊꯣꯛꯇꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ ꯊꯥꯅꯤꯜ ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯉꯣ ꯑꯩꯕꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯉꯣꯕ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯃꯁꯤ ꯏꯆꯦ ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯉꯣ ꯏꯅꯥꯎ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯕꯥꯖꯤꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯅꯤꯡꯗ꯭ꯔꯕ ꯃꯧꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯐꯔꯅꯤ ꯏꯆꯦ ꯅꯅꯥꯎ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯕꯥꯖꯤ ꯅꯃꯧꯕꯨ ꯑꯝꯇ ꯀꯛꯄꯤꯌꯨ ꯃꯪꯂꯦꯝ ꯆꯥꯎꯅ ꯊꯣꯡꯗꯣ ꯍꯥꯡꯂꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯀꯨ ꯂꯩꯔꯤꯈꯩ ꯏꯃꯧꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯩꯗꯧꯅꯨꯡꯗꯤ ꯌꯥꯔꯣꯏꯅꯦ ꯕꯥꯖꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯃꯧꯅ ꯕꯥꯖꯤꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯕꯥꯖꯤꯒꯤ ꯅꯐꯝꯗ ꯅꯃꯧꯅ ꯆꯠꯂꯣꯏꯗꯕꯗꯤ ꯆꯠ ꯀꯌꯥ ꯆꯠꯈ꯭ꯔꯦ ꯅꯃꯧꯕꯨ ꯑꯝꯇ ꯀꯛꯄꯤꯌꯨ ꯕꯥꯖꯤ ꯅꯃꯧ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯅꯃꯧꯒꯤꯗꯤ ꯌꯨꯝꯁꯤ ꯅꯠꯇꯅ ꯆꯪꯖꯐꯝ ꯂꯩꯇꯦꯌꯦ ꯕꯥꯖꯤ ꯏꯃꯧ ꯀꯔꯤꯁꯨ ꯂꯥꯟꯗꯦꯅꯦ ꯏꯀꯨꯅ ꯏꯃꯧꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯪꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯍꯧꯗꯕꯒꯤ ꯏꯀꯨꯒꯤꯁꯨ ꯏꯔꯥꯜ ꯆꯥꯎꯅ ꯂꯩꯇꯕ ꯅꯠꯇꯦꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯏꯃꯧ ꯁꯣꯏꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯋꯥꯅ ꯉꯥꯏꯔꯛꯂꯤꯕꯅꯤꯅꯦ ꯅꯪꯁꯦ ꯏꯀꯨꯒꯤ ꯏꯃꯤꯠꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯕ ꯏꯃꯧꯅꯤꯅꯦ ꯅꯆꯦ ꯑꯁꯤꯗꯒꯤꯁꯨ ꯏꯃꯧꯅ ꯌꯥꯝ ꯍꯦꯜꯂꯤꯅꯦ ꯏꯀꯨꯅ ꯅꯨꯡꯁꯤꯕ ꯃꯁꯤ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯥꯏꯖꯅ ꯏꯅꯥꯎ ꯅꯪ ꯅꯆꯦꯕꯨ ꯋꯥꯔꯧꯅꯨꯀꯣ ꯏꯅꯥꯎꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯤꯡꯗꯨꯅ ꯏꯆꯦꯅ ꯑꯗꯨꯛ ꯏꯅꯥꯎꯕꯨ ꯆꯩꯕꯅꯤ ꯏꯆꯦ ꯅꯪꯅ ꯌꯨꯝꯁꯤ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯤꯅ ꯁꯣꯏꯗꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯂꯝꯒꯅꯤ ꯏꯆꯦꯅ ꯅꯅꯥꯎꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯤ ꯏꯆꯦꯒꯤ ꯂꯃꯟꯗꯤ ꯅꯅꯥꯎꯅ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯏꯅꯥꯎ ꯌꯦꯡꯉꯣ ꯕꯥꯖꯤꯅ ꯏꯃꯥ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯥꯎꯅꯕ ꯃꯇꯤꯛ ꯆꯥꯕ ꯏꯁꯛ ꯑꯃꯃꯝ ꯑꯣꯏꯍꯟꯕꯤꯔꯝꯕꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯃꯤꯌꯥꯝꯃꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯍꯤꯡꯕ ꯐꯪꯖꯔꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯟꯕꯨ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ ꯕꯥꯖꯤꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯃꯁꯤꯁꯦ ꯁꯦꯕꯥ ꯐꯪꯃꯤꯟꯅꯁꯤ ꯃꯪꯂꯦꯝ ꯆꯥꯎꯅ ꯃꯧꯍꯜ ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯃꯧꯍꯜ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯀꯨꯅ ꯃꯪꯖꯔꯛꯄ ꯁꯥꯒꯠꯆꯔꯛꯄ ꯃꯪꯂꯥꯟ ꯀꯌꯥꯗꯣ ꯉꯁꯤꯗꯤ ꯏꯃꯧꯅ ꯃꯪꯐꯥꯎꯅꯍꯜꯂꯤ
ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯏꯃꯧꯗꯤ ꯌꯥꯏꯐꯕꯗ ꯑꯣꯏꯌꯨꯀꯣ ꯊꯥꯅꯤꯜꯅ ꯑꯣ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯅꯔꯨꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯃꯇꯥꯡꯁꯤ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯏꯇꯨ ꯋꯥꯈꯜ ꯇꯥꯔꯦ ꯃꯀꯨꯕꯣꯛꯇ ꯊꯧꯗꯥꯔꯣꯏ ꯃꯁꯥꯅ ꯐꯅꯦꯛ ꯁꯨꯖꯔꯅꯤ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯇꯥꯅꯧꯀꯣ ꯅꯠꯇ꯭ꯔꯗꯤ ꯍꯜꯂꯛꯄꯤ ꯑꯣꯏꯖꯅꯤ